movie asigi hek ahobusinda ahingi matamda nupa amana yotubu nupa amanda maya ani longo thang mo thawoina sahalaga paisa pidro leirega pugiba koina ubo phangi masigi hek mathangi sindana ngami marikhak cycle tongduna umang phawrga nga pharuna bu lagi aduga makoina lakpagi lamida car amuba ma ayu ngata du khamdu lerami madu urubada ayu angan basida kari tawwa yawrabuno khanduna makoina changchunduna yengluba matamdadi kari adugi manungda kanasu yawa uramte aduna Makoi mari amuhana makoi thabodu chalase hayan tholakpa matamda makoi maraktagi nupa amana ngakta ngaiko mak lai amuta khoiramlaki ge hairaga lambi nakanda yungduna leiba nungmacha du ngasi goina nga yamna phanbiyo haidno lai khorumjari adu manga lai khorumne tanjadu da monangna podwaida kari gumma mangangbagi makol tarakli mangna kari no haidno yengtholo matamdadi Una marak aduda phone amagi vibration lakpa oiduna lerki okoi phone adu lokkalaga yenglu matamda phone adu wallpaper chidi mayamna masak khangnaraba yamna fawba Ravi Verma haiba film star du oiduna lerki madurubada phone asi Ravi Verma gi oiramlagani aduga gari asisu mahaki gari oiramlagani khalubada okoi maring harauromi adubu thangna migupta makoina lepliba adudagi irap laptana una sing adugi matakta e drop tabo urapadagi e gi khongol dum liduna chalubada khajik chatlaga Uamagi matakta bora amuda mi asiba hapchilaga yan chinduna lerambadu uraki misi asi kanana karigidamak chathariba aduga bubi asi ahobuda ukiba nupaduna kana oigadariba punama asi bubi asi wari asi tara khangminaragani ngasi mayangidamak pujarabli film asidi 2022 da release tawkiba Malayalam movie PaapPan The Police Story 3 Crime thriller category movie asina phangliba rating sing asidi IMDb da 10 gi mudang 6.7 stars OTT pay dana 10 gunung da 8.6 ki rating phangi aduga Times of India na 5 ki gunung 3 ki rating piriba movie amani movie si wari karam tawgi mayam punna taminarasi matangi sinda police na natana reporter sing su crime scene da yomchin darli maramdi siramni ba misak asi icham cham normal person na nate mayam na masak maming khangnaraba celebrity musu oriba film star maming leraba Ravi Verma ni magi channel da live telecast tawduna pawsi santong na honari gaida ACP Vincy su crime spot yochilagle Mahana crime spot hek yochilapaka maka tawa officer sing na mangonda report piri madam gari si forensic team na yamna kumni yengchile aduga risi si karam khana thokibano haibadudi postmortem report lakte makai di khangma ngamule hairle maduda ACP Vincy na hojikpawa hakjang adu lautharaga postmortem tawnu tawdiba karigino haina hanglubuda mage junior officer adura madam yorokta budagi order fangdana tawuni asida sunatana madam Akone mo homa si thijin hunjin bata wo matam su evidence amata phangma ngamde uising namlam namdum su kana mo phangde mina aduga Ravi Verma gi imung manung dadi pau pi kre haidru su police aduna makha tari pumno ma se tara mutung da Vincy na officer da phange phone adugi activity kadimak ma loina pami yamna tunan decode tawna mo hono haidra order piri aduga phone adugu decode tawna na yamna kana hono ngai tanja adu Ravi Verma gi manager na phone tawsulalaga Rajan kana de na phone pai jibu kari gano haina hairak paduda phone adu ACP Vincy no ina pakal aduna parali busi Kerala police ni nangna uji haiba Rajan haibu kana no haina hanglo aduda manager aduna madam adudi sargi driver ni haidra khumlangni Madu tav da Vincy na kari gano nangna phone adu Ravi Verma da tawdana driver da tawsulibudi haina hanglo aduda manager aduna hairakpagi matungina di Ravi Verma di shooting tawum jaga da kharabu hek khana kharabadi phone hetamang switch off tawsulibina aduna pilot aduna I waki driver do ina phone tawjabani hairakli Misi adugi matangda Ravi Verma gi mayumda pau pirubadagi waki manager na Ravi gi nupi ga punna mahum adu lakminabani haibase khangma ngamle shooting mahumdagi na Ravi Verma ga maki driver ga chatminna khraga Ravi Verma gi asiba chang phangbasina maram oiraga yarasi Ravi Verma gi driver Rajan haibasina tawbo oiramgani hailo chingnaribani aduna ACP Vincy na Rajan haiba nupa asi details khunimak thidaklo haina order pi khibaga loinana Ravi Verma gi gari bu yengsileba forensic team adu manaka changchinduna kari details phangwage haiduna ACP Vincy na hangluba aduda madam car ase manungda mioi ahongi fingerprints phangi maduna haibadi Ravi Verma magi driver asida natana atoba misa ambasu gari asida tonglammi haibani aduga police station dagi phangba report ki matungina Rajan haiba nupa asi gari black second hand oina hoyon thokonjin tawbai case kayada chenaba nupa amani asida sunatra mag ganjai karbar tawrami adu magi matakta evidence matik chan leitabadagi thatokhi haiduna police officer aduna makha tabo lena khonjel khara tathana khara kiramna medam case sing asi medangi baba Mathew Abhraham na pairam bani hairakli ohum adu hek tarubadagi ACP Vincy ga samung khara onki movie asi wari asi tabada kharaina nungaina naba Vincy gi matangda kari umakra khangmina si ACP Vincy mami asenguna Vincy Abhraham ma IPS oina khalla matungda ACP oina thabak tawduna lerebani aduga magi mapagi maming na Mathew Abhraham matamamuda CI oina thabak tawduna lerami aduga department asu khwaidagi kai khumnaba khwaidagi matik saba officer amani haiduna khanne bisak amani adu magi kari gumma laibaktiba case amaga mari lenana mahak masamak thabak tagi withdraw tawraga tongana lerem misak amani mahak wake macharupi Vincy ga leminade
ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃꯅ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯦ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡ ꯃꯥꯏꯀꯦꯜ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯁꯨꯁꯥꯟ ꯀꯧꯏ ꯑꯗꯨꯒ ꯑꯦꯁꯤꯕꯤ ꯚꯤꯟꯁꯤꯅ ꯃꯄꯥꯒ ꯂꯩꯃꯤꯟꯅꯗꯕꯒꯤ ꯃꯔꯝꯁꯨ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯥ ꯁꯨꯁꯟꯅꯤ ꯚꯤꯟꯁꯤꯒꯤ ꯋꯥꯈꯜꯗ ꯁꯨꯁꯟ ꯑꯁꯤ ꯃꯥꯒꯤ ꯂꯣꯟꯅꯕꯤ ꯃꯃꯥꯅꯤ ꯑꯗꯨꯒ ꯃꯥꯏꯀꯦꯜ ꯑꯁꯤꯅ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯝꯗ ꯍꯦꯛ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥꯅ ꯅꯣꯡꯃꯇ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯃꯄꯥ ꯊꯥꯗꯣꯛꯂꯒ ꯃꯍꯥꯛ ꯃꯊꯟꯇ ꯇꯣꯉꯥꯟꯅ ꯂꯩꯈꯤꯕꯅꯤ ꯔꯕꯤ ꯕꯔꯃꯒꯤ ꯀꯦꯁ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯚꯤꯟꯁꯤꯅ ꯄꯥꯏꯕꯗꯒꯤ ꯇꯤꯚꯤꯗ ꯅ꯭ꯌꯨꯁꯇ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯗꯨ ꯌꯥꯎꯔꯛꯄꯗꯨ ꯃꯥꯒꯤ ꯃꯄꯥ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯁꯤ ꯈꯨꯅꯝꯗ ꯗꯥꯛ ꯑꯆꯧꯕ ꯑꯃ ꯇꯥꯕꯒ ꯂꯣꯏꯅꯅ ꯑꯣꯏꯅꯥꯊ ꯃꯈꯨꯠ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯗꯨꯅ ꯂꯩꯕꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯟꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯔꯕꯤ ꯕꯔꯃ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯇꯤꯚꯤꯗ ꯔꯤꯄꯣꯔꯇꯦꯜꯒꯤ ꯔꯨꯝ ꯑꯃꯗ ꯌꯦꯡꯂꯛꯂꯤ ꯍꯤꯡꯂꯤꯕ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯁꯤꯔꯝꯂꯦ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯇꯤꯚꯤꯗ ꯁꯟꯗꯣꯛꯂꯛꯄꯗꯨ ꯇꯥꯕꯗ ꯔꯕꯤ ꯕꯔꯃ ꯃꯁꯥꯃꯛꯇꯤ ꯑꯉꯛꯄꯅ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯁ꯭ꯄꯣꯠꯇꯅ ꯔꯕꯤ ꯕꯔꯃꯒꯤ ꯅꯨꯄꯤꯅ ꯕꯣꯔꯥ ꯑꯗꯨ ꯍꯥꯡꯇꯣꯛꯂꯛꯄꯗꯨ ꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯣꯔꯥ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯂꯛꯄꯗ ꯎꯔꯤꯕ ꯁꯛꯐꯝ ꯑꯁꯤꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯀꯟꯐꯥꯔꯝ ꯇꯧꯏ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯁꯤꯔꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯔꯕꯤ ꯕꯔꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯨꯔꯕꯁꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯔꯕꯤ ꯕꯔꯃ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯖꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯤꯕ ꯗꯥꯛꯇꯔ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗꯥꯛꯇꯔ ꯁꯔꯂꯤ ꯃꯥꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯌꯥꯔ ꯑꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 2ꯗꯒꯤꯅ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯌꯥꯔ ꯑꯁꯤ ꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯄꯣꯠꯁꯥꯝꯅ ꯊꯣꯡꯈꯤꯕꯒꯤ ꯗꯥꯛꯁꯨ ꯂꯩ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯍꯜꯂꯝꯕꯇ ꯅꯠꯇꯅ ꯊꯕꯥꯛꯇ ꯊꯥꯡꯅ ꯑꯅꯤꯔꯛ ꯆꯞ ꯃꯥꯟꯅꯕ ꯃꯈꯨꯜ ꯊꯤꯟꯈꯤꯕꯒꯤ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯁꯤ ꯑꯁꯤ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯅꯠꯇꯦ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯒꯤꯅꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯤ ꯔꯥꯖꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯊꯥꯡꯅ ꯑꯅꯤꯔꯛ ꯍꯟꯅ ꯊꯤꯜꯂꯝꯕꯅꯤ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯨꯡꯗ ꯑꯦꯁꯤꯕꯤ ꯚꯤꯟꯁꯤꯅ ꯑꯗꯨꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯊꯥꯡꯅ ꯑꯅꯤꯔꯛ ꯊꯤꯟꯕ ꯉꯝꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯁꯥꯏꯀꯣꯄꯥꯠ ꯅꯠꯇꯅ ꯑꯇꯣꯞꯄꯗꯤ ꯑꯣꯏꯔꯔꯣꯏ ꯃꯗꯨ ꯇꯥꯕꯗ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯠꯄ ꯑꯁꯤ ꯑꯉꯥꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯀꯤ ꯐꯤꯜꯝ ꯑꯁꯤ ꯌꯦꯡꯂꯨꯔꯕꯗꯤ ꯃꯤꯌꯥꯠꯄ ꯑꯁꯤꯅ ꯔꯥꯖꯟꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯨꯀꯠꯆꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯗꯕ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯦꯁꯤꯄꯤ ꯚꯤꯟꯁꯤꯅ ꯃꯥꯒꯤ ꯈꯣꯡꯄꯥꯛꯇ 2 ꯑꯃꯁꯨꯡ 6 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯏꯔꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯦ ꯀ꯭ꯔꯥꯏꯝ ꯁꯤꯟꯗꯒꯤ ꯑꯇꯣꯞꯄ ꯐꯣꯇꯣꯅꯆꯤꯡꯕ ꯐꯪꯂꯒꯗꯤ ꯀꯔꯤꯒꯨꯝꯕ ꯗꯤꯇꯦꯜꯁ ꯈꯔ ꯈꯪꯕ ꯉꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯑꯦꯁꯤꯄꯤ ꯚꯤꯟꯁꯤꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯕꯤꯒꯅꯨ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯑꯩ ꯁꯣꯝꯗ ꯊꯥꯖꯔꯛꯂꯒꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯐꯣꯔꯦꯟꯁꯤꯛꯇꯒꯤ ꯐꯣꯟ ꯂꯥꯛꯇꯨꯅ ꯀꯥꯔ ꯃꯅꯨꯡꯗ ꯐꯪꯂꯝꯃꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁ 6ꯗꯨꯒꯤ ꯃꯅꯨꯡꯗ 2 ꯑꯃꯗꯤ ꯑꯦꯛꯇꯔ ꯔꯕꯤ ꯕꯔꯃ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯔꯥꯖꯟꯒꯤꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯗꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗꯦ ꯅꯨꯄꯤ ꯑꯃꯒꯤꯅꯤ ꯍꯥꯏꯕꯗꯤ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯑꯗꯨꯒ ꯀꯥꯔ ꯃꯅꯨꯡꯗ ꯐꯪꯂꯝꯂꯤꯕ ꯈꯣꯡꯎꯞꯀꯤ ꯃꯃꯤꯁꯤꯡ ꯑꯗꯨ ꯅꯨꯄꯤꯒꯤ ꯈꯣꯡꯎꯞꯀꯤ ꯃꯃꯤꯅꯤ ꯑꯗꯨꯒ ꯅꯝꯕꯔꯅ 8ꯅꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯄꯤꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯁꯤꯄꯤ ꯚꯤꯟꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯔꯕꯤ ꯕꯔꯃꯒꯤ ꯁꯨꯇꯤꯡ ꯇꯧꯐꯝ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯍꯥꯟꯕꯗ ꯁꯤꯔꯝꯂꯤꯕꯁꯤ ꯔꯕꯤ ꯕꯔꯃꯅꯤ ꯍꯥꯏꯅ ꯈꯟꯅꯔꯨꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯔꯥꯖꯟ ꯑꯣꯏꯔꯝꯕꯗꯒꯤ ꯔꯕꯤ ꯕꯔꯃꯁꯤ ꯐꯥꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯔꯤꯕꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯈꯪꯂꯕꯁꯨ ꯄꯨꯂꯤꯁꯇ ꯅꯠꯇ꯭ꯔꯒꯅ ꯃꯌꯨꯝꯗ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯄꯤꯗꯅ ꯁꯨꯇꯤꯡ ꯃꯐꯝꯗ ꯁꯨꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯦꯁꯤꯄꯤ ꯚꯤꯟꯁꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯑꯗꯨꯅ ꯃꯦꯀꯞ ꯚꯦꯟ ꯃꯅꯨꯡꯗ CI ꯁꯣꯃꯟꯗ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯂꯧꯔꯤ ꯑꯗꯨꯕꯨ ꯔꯕꯤ ꯕꯔꯃꯗꯤ ꯑꯥꯏꯟ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤ ꯃꯍꯥꯛꯀꯤ ꯄꯤꯀꯥꯎꯗ ꯍꯥꯞꯄ ꯉꯝꯕꯒꯤ ꯃꯑꯣꯡꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯇꯤꯛ ꯆꯥꯅ ꯐꯖꯅ ꯄꯤꯔꯝꯗꯦ ꯃꯗꯨꯗ ꯑꯦꯁꯤꯄꯤ ꯚꯤꯟꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯇꯧꯔꯤꯕꯁꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯅꯠꯇꯦ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯆꯍꯤ 2 ꯊꯥꯕꯗ ꯅꯔꯤꯟ ꯆꯨꯝꯒꯗꯕ ꯅꯪꯒꯨꯝꯕꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯔꯕ ꯑꯗꯨ ꯐꯥꯎꯕ ꯔꯕꯤ ꯕꯔꯃ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯁꯤꯄꯤ ꯚꯤꯟꯁꯤꯅ ꯆꯨꯔꯨꯞꯀꯤ ꯄꯦꯀꯦꯠ ꯑꯃ ꯄꯨꯊꯣꯛꯂꯒ ꯆꯨꯔꯨꯞꯀꯤ ꯄꯦꯀꯦꯠ ꯑꯁꯤ ꯅꯪꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯒꯤ ꯊꯤꯕꯗꯨꯅ ꯐꯪꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯍꯪꯂꯨꯕꯗ ꯗꯨꯀꯥꯟꯗꯒꯤ ꯅꯪꯅ ꯂꯩꯈꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯔꯕꯤ ꯕꯔꯃꯗꯤ ꯈꯔ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯔꯥꯟꯁꯤꯗꯤ ꯆꯨꯔꯨꯞꯀꯤ ꯄꯦꯀꯦꯠ ꯑꯃ ꯂꯩꯔꯨꯕꯁꯤ ꯑꯣꯏꯕ ꯇꯥꯏꯅꯦ ꯅꯪꯒꯤ ꯅꯔꯥꯟꯁꯤ ꯑꯃꯠꯇ ꯅꯠꯇꯦ 2ꯅꯤ ꯆꯨꯔꯨꯞꯀꯤ ꯄꯦꯀꯦꯠ ꯑꯁꯤ ꯂꯩꯕ ꯈꯛꯇ ꯅꯠꯇꯅ ꯅꯪꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯤ 3ꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯇꯥꯔꯝꯃꯤ ꯅꯪꯒꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯗ꯭ꯔꯥꯏꯚꯔ ꯔꯥꯖꯟꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤꯁꯨ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯐꯨꯠꯄ꯭ꯔꯤꯟꯠꯅꯆꯤꯡꯕ ꯂꯣꯏꯅ ꯇꯥꯔꯝꯂꯤꯕꯁꯤ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗꯒꯤꯗꯤ ꯔꯕꯤ ꯕꯔꯃꯗꯨꯈꯔ ꯇꯦꯊꯔꯛꯂꯦ ꯄꯥꯈꯠꯂꯛꯂꯦ CI ꯁꯣꯃꯟ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯕꯤ ꯕꯔꯃꯅ ꯑꯦꯁꯤꯄꯤ ꯚꯤꯟꯁꯤ ꯃꯊꯟꯇ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯊꯣꯔꯛꯂꯤ ꯃꯦꯗꯥꯝ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯏꯁꯤꯇꯥ ꯀꯧꯏ ꯃꯍꯥꯛꯀ ꯑꯩꯒ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯖꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯄꯕ꯭ꯂꯤꯛꯇ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨ ꯇꯁꯦꯡꯕꯒꯤꯗꯤ ꯏꯁꯤꯇꯥꯒ ꯏꯕꯥꯅꯤ ꯑꯩꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯉꯔꯥꯡ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯔꯥꯖꯟꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯑꯩ ꯍꯥꯠꯂꯝꯂꯦ ꯍꯥꯏꯗꯨꯅ ꯁꯟꯇꯣꯔꯛꯈꯤꯕꯅꯤ ꯃꯦꯗꯥꯝ ꯄꯥꯎꯗꯨ ꯇꯥꯕꯗ ꯏꯕꯥꯅꯤꯃꯛ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯦꯗꯥꯝ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯃꯦꯗꯥꯝ ꯍꯣꯏꯗ ꯄꯥꯎ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ
Haibadi nupi leba maangna topa nupi mga lona mari lenaduna maki farm house da maki driver na thiramlaga lona leiringai tanjaduda maki driver du siduna leiramkibani. Aduga case asina maki aronba mari adu phongdolakani khalmadagi maak kiduna karisu haidoktuna leiramba oiramkiri. Aduna ACB Vincy na maang makatana shooting tobo yaragani hairaga thorakpa tanjasida higher official dagi phone tawraktuna maming leba adugumba actor amada hektamak wari sage interrogation tawge harabadi nangbu higher authority dagi permission laramba yadabra haidon cherakli manuda Vincy na sir aina mabu arrest tawbadi natte chumna kaki wari sarambani hairuba aduna Police Academy training tawba matamda nangna makok oire gold medal lawragle haiduna bu nangna apamba tawningmata tehka tawba yabra haiduna yamna thina chebiragle Aduna matangi numinasi maki mamagi laikidabagi chahi kumon tarabasu mak suti lauraroi. Church tagi prayer hek loibaga office ta dumung lalgi hari. Mamagi kumon numinasi suti hek lawani. Matangi numita Michael amasung maki mama Susan church ta prayer tawri. Prayer asina ACB Vincy gine mama aduga Abraham sarge nupi Nancy gi laikidaba chahi mapok kumonga mari lenanani. Adubu Abraham di maki nupi laikidabagi prayer tawri badu church manunga changlamde. Michael na uncle atay matam changdrabasu ngasigi numit asidadi antigi namak changbiro hairami adu maakna yaramde. Adugi mahuta gari gi suwa dudum lauraga namana chanayumda hallo hairaga maak gari adu thawduna chatkirame. Gari thawduna sumlaku matamda maki macha nupi Vincy na pilingai matam aduga maki nupi Nancy hingai matamgi flashback ama ningsinglami. Tasengna hairabadi maki nupi amasung maki macha nupi ka yaman nungaiba punchi ama hingjaramai wakal ningsingduna maanga lagibasi maki nupi kaina kipa jaga adudani. Mafam adu yarokla matungda numero adu thokiba thudoksing adu maangna amuk flashback oina ningsinglali. Makoina matam kyagi mamangdagi tanaraliba chako hariba mihatpa asi jangal amada leiri haiduna khanglakpa loinana department gi team laktuna maakpu phanano honari haiduna pau pirakli. Tasengmumaki Abraham di suti lauduna maki family ga koiba lakchabani aduga hariba jaga asi maanga leiriba aduga naknaramadagi maanga yumududa changsinnaba honarubani. Abraham na yumududa changsilluba matamdari chakona atawa nupa amabu uda thawrina punchulaga mayasu menchilaba matung nanguma mipata asidi prithivisi hingduna leibagi kanadrabani. Nangina thwai lauraga haraga phargadabni haiduna makota mayani nongna thang ama paiduna thengadawagi tawri. Hariba thang asimak Abraham na mobi asi hek ahoba sinda yotchubu nupa amana sahangiba thangba chap manare. Abraham su kari tawgadabuna khangdaduna backup team ngaina leiringaiduda maki nupina gari manungdagi Abraham haina kanna kaurakpadu tabadagi chakosu maku phakiba tare khanduna nupadu halamdabida lona chenkige tawbani maduda mak chenkiba tare chako makiba tare khanbadagi Abrahamna chakobu tanaduna pharaga mawani yamna kanna phunakibani mawani na yamna kanna phunangai tandaduda police ki backup team su laktuna chakobu phaki atawutabu chakona paina mayani longo thangadudi chakona langthokibada ukrong ahoba amagi manunga tasankibadagi haiba khulai adudi thiba phangkidabani. Chakona langthokiba khulai asiga film asigi hek ahoba sinda Abraham sahankiba khulai asiga kari mari leinagadoribano haibadadi film asigi wari asi makatana taminaraga khangminasi. Masigi matungdana matangi ayuki nongalamdaida CI Somanna Vincy da phone tawraktuna kariguma aruba ama leire hairakpadagi Vincy su mafamdada yamna thuna laklami. Asengbagidi Vincy luhonglabani adu maana maki mapada warauba leibadagi maki luhongbadu mapada khanghandana lona luhongkibani. Maki mapana Michael amasung maki mama Susan mayumda yokna thambaduna Susan asi maki lona mi mamani haina khankibada nattana Susan bu pambagidamak maki mapana maki mamamusu hatkibani haina maana khankibadagi maki mapasi maana sukimatek tusidana tugatchana yengkibani. Hojik Vincy na laglibasi maki mamagi mopam oiriba church adudani maki mamagi crematorium oiriba mopam adumaktada Rajangi makhong anida 2 amasung 6 haina iramkiba number ani adumak mamagi mopamdasu chapchana iramadu thengnabadagi CI Somanna mangonda pau pirakibani. 2 amasung 6 haiba number asi mihar asiga kariguma athawa mari amadi leinari haiba khangnabasu kari oigadoribano haibadudi kanasu gyan taba natri. Number asi kanana iramlibano haibasi kanana ihanhana urakpage haibaduda mafamadura chokidar oiduna leiba nupaduna madam aina ihanhana urakpani haiduna tholongle adu maangna haibadu mayamna thajaramne maramni maakti yu ngauduna ta lei aduga yu ngauduna mamita siran turan uba oiramgani haina khalibani adu nupaduna madam aina haibasi thajabiyu aina maaki manaka chankilo matamda maakti adumak chenkri aduga guhasida karigumba ama langtharamani hairpadagi guhaduda makoi chongthaduna kari langtharamano haibadu koiti chirami ngahak thira matungda maya ani longba thang adu phangba ngamki thang achi mong matawsi yenglurabadi Rajangi mathawaka taramliba thangi makulsing adu haiba thang asidagi oirambasu yaribani
Haribu Kulai si hek submit tarubudagidi senior IPS Baskarana Kulai sidi Hanagi Tiriba Cheko Haribu Nupaduidi. Maku Yariboka Yam to the Panamono, Maku Panamono Baduga, Nangi cases the Matin Panama, Kanagumama in Rikas Tarubadi, Nang Maku Unerso Hydran Binsida, Oder Tolami. As in a Madam Werega, Binsi, Keski Pile singing to Piraga officer doing Monaka Lami. Adubu yamna nganglibadi case duda maki mateng pangnanaba haiduna maki senior na tharaliba misagasidi atai kanasu oiramdari mapu hek pokmu mapa Mathew Abhraham oiduna liramki. Mathew Abhraham ni haibadi maki mapani hek khanglakpadagi case ki file singu hangtolaga case ki details kudimak sida loina yaurabani amu hana pabiro duga takalebase ingonda haibiro haiga chatki tawrami. Adu maki mapana di binsida onsinduna nanga luhonglaga ingonda pau phoba hayaktiba karigino haina hanglakpaduda binsina yamna sangna mafum sida koi imung manungi wari khanabu lakpana te case ki wari khanabu lakpani case ka mai leneba atopa question amata ingonda hanglakanu hairali. Maruda Mathew na mathwai yamna nuwaitana aisi mapa moina haribu hangasibu hangmai yadabra haina hairubaduda binsina aina hangmo hangi pakhumdi somna pakhum pibikhibra. Asi haibaga lunina haukraba flashback matema aikoida uhalali. Binsina IPS ne khala matungda maki mapada Michael amasung maki mama Suzensi maki mimna thamlibasi karigino makoisi aiga kari mari thoknabagi haina hanglubaduda maki mapanadi karisu pakhum pikhiramde maramdi mangna piyo pakhumududa maki masanupina pelamde. Nang nupiasi upamagidama ai imasu halibu natra hairaga yamna sauna numi adudagi mayum thadokuna tatkibudagi binsi amuhana magi mapagi manakta lakidabada natana pau kaisu phorkidabani. Mapa machana sanariba wari sigi matunginadi binsina haibagi matungina miyanasi chako hariba miyakpasi tawba ngaktani. Adu maana hariba wahumasi magi mapa Mathew Abhraham nadi yaningde magi wakalda miyanasi chakona tawba nati hairi. Madu tawda binsidi yamna sauri maramdi asiba hakchangda phangliba dakpamsing aduga thangasiga chap manari. Aduga thanga sida phangliba igi sample sisu rajangini haiba khangbu ngamlabani. Forensic report aduga phangliba evidence kudima chakona mihatprasi oirgani haidna chap chaba kudam phanglabasu magi mapani yaningdabuda ma yamkana sauri. Aduga maki mapa Mathew Abhraham na miyanasi chakona tawunati haina kanna haiba sikisu maana khangzaba maram amudi laibani. Mathew Abhraham na thabak tawringai CI oigai matamda chako phanaba honaba aduga chakoi case ngasi mahangna pairame. Aseng bachum bata tawzaba corruption yadwa police officer ne haidra maming sega kaina chalamliba Mathew Abhraham si chakoi cases da maithi kiduna maki thabak pawba tatkibani. Masigi maramdi chako phanaba mahangna chakogi mayumda changsilabu numi adugi nungdang aduda chakoga maka yamna kanna phundaringe tanjalda soibadagi chakone intolakpada maki thawaidagi hena nuchijaribi Nancy building adudagi taraklaga makhada yungliba yota thinduna thawai thakibani. Mapunchida sum ngakta tawduna langlabusu maki thawaidagi hena nusibi maki nupibu mawamaktada hakkibadugi laman khumnaba honabada chakobu mapunchisiba jenda lainaba phangsi tawduna halanaba honabada chakogi senakiba thangadu evidence oina puthokpa darkar lekibani. Adubu manga langthokibadagi chakogi thangadu thiba phangkidabana maram oiraga manga thangaduga manaba duplicate ama sahalaga Courta evidence oina puthokduna chakobu phasi tawnaba mapunchisuba jenda lainaba honakibani. Adu mahanga tawriba aranba evidence puthokpagi thabak adu courtna khangkibadagi maki thabak dismiss tawrakibani. Aduna chakogi maramda khwaidagi hena khangba misa ama hairabadi mahangna tana toba kanasu leite. Aduga hariba thodoksinga sigi matangda binsidi karisu khangjadabanina maki mamabu maki mapana atopa nupi atombi thiningbagi hatokibani haiduna mapada warauduna laklibani. Asolna maki punchida khwaidagi nungchijabi maki nupi kaina kare aduga maki hek pokchabe macha nupi na pawa makpu intoktuna tongana thambiribani. Aduga mahanga tawkhiba aranba amagi price tawboina mapa laikidraba Michael bu mahangna yoktuna thamjaribase Michael su mahangna masagumna khanjaribani. Aduna kari umakanda Michael nasu macha nupi na tawgumna makpu thadoktuna chatkigadra haiduna chingnaribani. Masi matungdana Vincina CI da phone tawduna jail da chakona leringaida kari information anoba phangba ngambage haina hangbaduda CI na midam chakona jail da leringaida miyo anikak makpu unaba lake miyo inisigi manungda amadi Kozhikode leiba Aisha Fatima haiba nupi duni midam aduga atopa dudi midam ki pabung ni haidun hairakle asida sunatana midam Aisha Fatima na laglamadi midam ahumla khaktani aduga midam ki pabung di chakobu na balaglanibasi nipalani chakona jail lagi nanthokadaba noma wala yandesu mahak chakobu unaba laglami midam haidun hairakle aduga makoina chako unaba laglambagi CCTV footage adu piraknaba request tawkure haina su hairakle. Asumna CI na phone adu thangkura matung maka punna thabak tawminarba hawjina leikidaba police officer amagi mayumda changlali. Magi mamanabagi mama asi mamitki problem lerekpadagi paisa puthokpiduna mahangna operation tawbiribani aduga wadugi anaba hangmoina changlalibani. Adubu magi mamanabagi nupi aduga maki mawong asidi mabani marakta aronba mari ama leibasu mali.
ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯁꯦꯅꯦꯔꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯈꯥꯝꯂꯝꯂꯒ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯍꯥꯛꯀꯤ ꯁ꯭ꯋꯤꯞ ꯑꯉꯧꯕꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯖꯤꯜꯂꯛꯂꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯪꯅ ꯈꯥꯝꯈ꯭ꯔꯦ ꯃꯗꯨꯗꯤ ꯁ꯭ꯋꯤꯞ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯀꯦ ꯇꯧꯔꯕꯁꯨ ꯌꯥꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯅꯦꯔꯅ ꯃꯃꯥꯟꯅꯕꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯎꯅꯔꯝꯂꯕ ꯃꯇꯨꯡ ꯌꯥꯝꯅ ꯊꯨꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯛꯂꯛꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡꯗꯁꯨ ꯄꯣꯁ ꯂꯩꯁꯤꯟꯕ ꯑꯗꯨꯒ ꯃꯅꯤꯡꯗꯁꯨ ꯍꯟꯇꯣꯛꯄ ꯌꯥꯗꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯗ ꯁꯦꯅꯦꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯃꯅꯤꯡ ꯍꯟꯇꯣꯛꯎ, ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯄ ꯌꯥꯗꯦ, ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯅꯤꯡꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯃꯨꯕꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯤꯡꯁꯦꯜ ꯃꯄꯥ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯦꯅꯦꯔ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯛꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯦꯅꯦꯔꯒꯤ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁꯦꯅꯦꯔ ꯊꯤꯕ ꯈꯪꯗ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯈꯨꯗꯛꯇ ꯚꯤꯟꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕ ꯃꯇꯝꯗꯗꯤ ꯒꯥꯔꯤ ꯑꯗꯨꯗꯃꯛ ꯐꯪꯂꯤ ꯑꯗꯨꯒ ꯁꯦꯅꯦꯔꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯚꯤꯟꯁꯤꯅ ꯍꯪꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯗꯥꯝ, ꯃꯍꯥꯛꯅ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯕꯅꯤ, ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯂꯕꯗꯤ ꯏꯃꯥꯕꯨ ꯎꯅꯕ ꯍꯦꯛ ꯆꯪꯂꯛꯄꯅꯤ ꯃꯦꯗꯥꯝ, ꯑꯗꯨꯒ ꯉꯁꯤꯁꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯆꯪꯂꯝꯂꯒ ꯊꯣꯛꯈꯤꯕꯗꯨ ꯑꯩꯅ ꯂꯥꯞꯇꯛꯅ ꯌꯦꯡꯍꯧꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯖꯤꯟꯕꯗꯒꯤ ꯃꯍꯥꯛꯀ ꯈꯔ ꯋꯥ ꯉꯥꯡꯅꯈꯤꯕ ꯑꯗꯨꯗ ꯑꯩꯁꯨ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯦꯅꯦꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯗ꯭ꯔꯦ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯛꯂꯤ꯫ ꯑꯗꯨꯒ ꯁꯦꯅꯦꯔꯒꯤ ꯒꯥꯔꯤꯒꯤ ꯕꯣꯗꯤ ꯑꯗꯨꯗ ꯈꯣꯛꯇꯠꯂꯒ 8 ꯍꯥꯏꯅ ꯅꯝꯕꯔ ꯑꯃꯁꯨ ꯊꯥꯔꯝꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯗꯨ ꯎꯕꯗ ꯚꯤꯟꯁꯤꯅ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯦꯗꯥꯝ, ꯒꯥꯔꯤ ꯑꯁꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯅꯝ ꯑꯃ ꯅꯝꯃꯤ, ꯒ꯭ꯌꯥꯁ ꯑꯃ, ꯀꯦꯃꯤꯀꯦꯜ ꯑꯃ ꯍꯥꯞꯆꯤꯟꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯂꯦꯕꯇ ꯄꯨꯔꯒ ꯆꯦꯛ ꯇꯧꯗ꯭ꯔꯕꯗꯤ ꯈꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯄꯨꯈꯤꯅꯕ ꯃꯦꯀꯥꯅꯤꯛ ꯑꯃꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯍꯜꯂꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯒꯥꯔꯤ ꯊꯧꯅꯕ ꯇꯧꯔꯤꯕ ꯃꯦꯀꯥꯅꯤꯛ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯑꯣꯠꯊꯔꯒ ꯋꯥꯟꯊꯒꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯚꯤꯟꯁꯤꯅ ꯃꯍꯥꯛꯀꯤ ꯖꯨꯅꯤꯌꯔꯁꯤꯡ ꯑꯗꯨꯗ ꯃꯄꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯍꯪꯍꯜꯂꯨꯕꯗꯨꯗ ꯃꯄꯥꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯚꯤꯟꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯃꯄꯥꯗ ꯆꯤꯡꯅꯗꯨꯅ ꯂꯩꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯃꯄꯥꯒ ꯆꯥꯀꯣꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯅꯔꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯃꯌꯥꯝ ꯄꯨꯟꯐꯝꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅ ꯎꯅꯐꯝ ꯑꯣꯏꯔꯤꯕ ꯄꯥꯔꯛ ꯑꯃꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯁꯦꯜꯐꯤ ꯅꯝꯃꯤꯟꯅꯕ ꯃꯇꯝꯗ ꯁꯦꯜꯐꯤꯒꯤ ꯐꯣꯇꯣꯗꯨꯗ ꯃꯅꯤꯡꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯄꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯦꯝꯂꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯉꯔꯥꯡ ꯃꯥꯡꯈꯤꯕ ꯁꯤ.ꯑꯥꯏ. ꯅꯥꯌꯔꯒꯤ ꯍꯛꯆꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯥꯌꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯄꯨ ꯍꯜꯂꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯔꯥꯖꯟ ꯍꯜꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯊꯕꯥꯛꯇ ꯇꯥꯔꯤꯕ ꯊꯥꯡꯒꯤ ꯃꯃꯤ ꯑꯁꯤ ꯔꯥꯖꯟꯒꯤ ꯍꯛꯆꯥꯡꯗ ꯇꯥꯔꯤꯕ ꯊꯥꯡꯒꯤ ꯃꯃꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯐꯝꯗ ꯚꯤꯟꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯁꯨ ꯂꯥꯛꯂꯤ꯫ ꯁꯤ.ꯑꯥꯏ. ꯅꯥꯌꯔꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯀꯣꯂꯤꯛꯁꯨ ꯑꯣꯏꯃꯤꯟꯅꯔꯤꯕ ꯖꯨꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯍꯪꯕꯗ ꯈꯨꯝꯂꯛꯂꯤꯕꯁꯤ ꯁꯤ.ꯑꯥꯏ. ꯅꯥꯌꯔ ꯑꯁꯤ ꯑꯦꯛꯇꯔ ꯑꯣꯏꯕꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯁꯔ, ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅꯗꯤ ꯇꯥꯏ, ꯆꯞ ꯆꯥꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯗꯥꯛꯇꯔ ꯁꯔꯂꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯕ꯭ꯔꯥꯍꯝꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯕ꯭ꯔꯥꯍꯝꯒ ꯊꯦꯡꯅꯕ ꯑꯗꯨꯗ ꯖꯨꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯕ꯭ꯔꯥꯍꯝꯕꯨ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯑꯩ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯉꯤ ꯁꯔ, ꯑꯩꯅ ꯍꯥꯎꯁ ꯁꯔꯖꯟ ꯑꯣꯏꯔꯤꯉꯩꯗ ꯁꯔꯒꯤ ꯀꯦꯁ ꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯦ, ꯑꯩꯈꯣꯏ ꯁꯔꯒꯤ ꯐꯦꯟꯁ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯕ꯭ꯔꯥꯍꯝ ꯁꯔꯅ ꯃꯦꯗꯥꯝ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯉꯁꯤꯒꯤ ꯃꯤꯍꯥꯠ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯔꯥꯖꯟꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯆꯥꯀꯣꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯃꯦꯗꯥꯝꯗ ꯚꯤꯟꯁꯤꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯑꯧ ꯁꯔ, ꯚꯤꯟꯁꯤꯅꯕꯨꯗꯤ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨ ꯑꯩꯅ ꯐꯪꯂꯤꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨꯒ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯔꯕꯗꯤ ꯃꯤꯍꯥꯠ ꯑꯁꯤ ꯆꯥꯀꯣꯅ ꯆꯞ ꯆꯥꯅ ꯇꯧꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯊꯥꯖꯩ ꯈꯨꯝꯂꯛꯂꯤ꯫ ꯑꯗꯨꯒ ꯚꯤꯟꯁꯤꯅ ꯑꯁꯣꯝꯗ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯥꯔ ꯃꯅꯨꯡꯗ ꯐꯪꯂꯤꯕ ꯒ꯭ꯌꯥꯁ ꯑꯗꯨ ꯀꯔꯤ ꯒ꯭ꯌꯥꯁꯅꯣ ꯍꯥꯏꯅ ꯍꯪꯕ ꯑꯗꯨꯗ ꯗꯥꯛꯇꯔꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯐꯪꯂꯤꯕ ꯒ꯭ꯌꯥꯁ ꯑꯁꯤ BX ꯑꯦꯖꯦꯟ ꯍꯥꯏꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯄꯣꯏꯖꯅꯁ ꯑꯣꯏꯕ ꯒ꯭ꯌꯥꯁ ꯃꯈꯜ ꯑꯃꯅꯤ, ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯈꯖꯤꯛꯇꯃꯛ ꯆꯪꯈꯤꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯗꯥꯛꯇꯔ ꯁꯔꯂꯤ ꯃꯌꯨꯝꯗ ꯄ꯭ꯔꯦꯌꯔ ꯇꯧꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯅ ꯇꯤꯚꯤ ꯌꯦꯡꯂꯤ꯫ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯆꯔꯆ ꯃꯩ ꯆꯥꯛꯄꯗꯒꯤ ꯆꯔꯆ ꯑꯗꯨꯒꯤ ꯄꯥꯁꯇꯔ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯁꯟꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯕꯦꯅꯦꯠ ꯏꯁꯥꯛ ꯀꯧꯏ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯆꯔꯆꯇ ꯊꯥꯟꯕ ꯀꯦꯟꯗꯜ ꯇꯨꯔꯛꯄꯗꯒꯤ ꯃꯩ ꯍꯧꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯅ ꯃꯩ ꯆꯥꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯑꯣꯏꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯐꯤꯂꯝꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯒꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯗꯥꯛꯇꯔ ꯁꯔꯂꯤꯒ ꯂꯩꯃꯤꯟꯅꯔꯤꯕꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕꯤ ꯑꯁꯦꯡꯕ ꯃꯅꯥꯎꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯃꯗ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯆꯠꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯦꯡꯉꯦ ꯇꯨꯝꯂꯨꯔꯣ ꯍꯥꯏꯗꯨꯅ ꯊꯦꯝꯂꯒ ꯇꯨꯝꯕ ꯆꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯇꯤꯚꯤ ꯑꯗꯨ ꯃꯍꯥꯛꯅ ꯃꯨꯊꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫
ꯑꯄꯤꯛꯄꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯖꯕ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯍꯤꯡꯗ ꯆꯪꯂꯛꯄꯗꯨꯗ ꯀꯤꯔꯗꯨꯅ ꯃꯍꯥꯛꯅ ꯚꯤꯟꯁꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯒꯦ ꯍꯥꯏꯔꯤ ꯃꯗꯨꯗ ꯚꯤꯟꯁꯤꯅ ꯀꯩꯁꯨ ꯄꯥꯈꯠꯄꯤꯒꯅꯨ ꯃꯦꯗꯥꯝ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤ ꯚꯤꯟꯁꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯗꯥꯛꯇꯔ ꯁꯔꯂꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯗ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯗꯨ ꯎꯕꯗꯒꯤ ꯆꯥꯛꯀꯣꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯗꯨꯅ ꯚꯤꯟꯁꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ ꯚꯤꯟꯁꯤꯅ ꯇꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯇꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯚꯤꯟꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯃꯁꯛꯁꯨ ꯈꯪꯕ ꯉꯝꯍꯧꯔꯝꯗꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯚꯤꯟꯁꯤꯒꯤ ꯅꯨꯄꯥ ꯁꯤꯗꯥꯅꯗꯤ ꯚꯤꯟꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯏ ꯃꯔꯝꯗꯤ ꯑꯍꯤꯡ ꯑꯃꯝꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯍꯦꯛꯇ ꯇꯥꯟꯅꯔꯨꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯩ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯔꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯗꯥꯛꯇꯔ ꯁꯔꯂꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯚꯤꯟꯁꯤꯅ ꯗꯥꯛꯇꯔ ꯁꯔꯂꯤꯗ ꯄꯥꯈꯠꯇꯅꯕ ꯊꯦꯝꯖꯤꯟꯕꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯒꯥꯔꯗ ꯑꯅꯤ ꯑꯗꯨꯃꯛ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯍꯜꯂꯒꯦ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯚꯤꯟꯁꯤꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯤꯗꯥꯟꯒ ꯗꯣꯛꯇꯔꯗ ꯂꯥꯛꯇꯨꯅ ꯚꯤꯟꯁꯤꯒꯤ ꯃꯆꯥ ꯆꯦꯛꯑꯞ ꯇꯧꯔꯤ ꯑꯗꯨꯒ ꯆꯦꯛꯑꯞ ꯇꯧꯔꯤꯕ ꯗꯥꯛꯇꯔ ꯑꯗꯨꯅ ꯈꯔ ꯉꯛꯂꯝꯅ ꯀꯩꯅꯣꯅꯦ ꯚꯤꯟꯁꯤ ꯅꯪꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯊꯥ 2 ꯐꯥꯎꯔꯕ ꯅꯁꯥꯅ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯃꯦꯗꯥꯝ ꯗ꯭ꯌꯨꯇꯤꯗ ꯑꯗꯨꯝ ꯉꯥꯎꯗꯨꯅ ꯂꯩꯕꯅꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯑꯦꯁ ꯑꯥꯏ ꯁꯥꯕꯨꯅ ꯚꯤꯟꯁꯤꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯤꯗꯥꯅ ꯂꯧꯈꯠꯂꯒ ꯅꯣ ꯉꯁꯤꯗꯒꯤ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯨꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯗꯥꯛꯇꯔ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯨꯝꯃꯤꯅꯦ ꯅꯪꯒꯤ ꯗ꯭ꯌꯨꯇꯤ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯊꯕꯛꯇꯒꯤ ꯁꯨꯇꯤ ꯂꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯧꯒꯅꯨ ꯄꯥꯎ ꯑꯁꯤ ꯅꯪꯒꯤ ꯕꯕꯥꯗꯁꯨ ꯇꯝꯃꯨꯅꯦ ꯄꯣꯖꯤꯇꯤꯚ ꯚꯥꯏꯕ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯑꯉꯥꯡꯒꯤꯗꯃꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯗꯥꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯑꯦꯁ ꯑꯥꯏ ꯁꯥꯕꯨꯒꯤ ꯐꯣꯟꯁꯨ ꯑꯃꯨꯛꯀꯁꯨ ꯂꯥꯛꯄꯗꯒꯤ ꯍꯟꯗꯛꯀꯤ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯄ꯭ꯂꯤꯖ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯁꯥꯕꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯁꯥꯕꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯗꯥꯝꯒꯤ ꯕꯕꯥꯅ ꯖꯦꯜꯗ ꯆꯥꯀꯣꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯩꯅ ꯊꯥꯖꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯁꯔꯅ ꯁꯦꯀꯦꯟ 3 ꯈꯛꯇꯃꯛ ꯋꯥꯔꯤ ꯁꯥꯕꯅꯤ ꯑꯗꯨꯕꯨ ꯑꯣꯗꯤꯑꯣꯗꯤ ꯌꯥꯎꯗꯦ ꯃꯗꯨ ꯇꯥꯕꯗ ꯚꯤꯟꯁꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯖꯦꯂꯔꯗꯒꯤ ꯆꯥꯀꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯡ ꯑꯗꯨ ꯍꯥꯏꯍꯜꯂꯒ ꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯤꯗꯥꯟꯅ ꯃꯉꯣꯟꯗꯒꯤ ꯐꯣꯟ ꯑꯗꯨ ꯃꯨꯟꯈꯤꯕ ꯂꯣꯏꯅꯅ ꯚꯤꯟꯁꯤ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯂꯦꯞꯇꯣꯞ ꯐꯣꯟ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯦ ꯑꯉꯥꯡꯗꯣ ꯍꯌꯦꯡ ꯄꯣꯛꯂꯛꯂꯒ ꯐꯣꯟꯗ ꯅꯞꯇꯨꯅ ꯂꯩꯕ ꯇꯥꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯨꯟꯈꯤꯔꯝꯃꯤ ꯃꯗꯨꯗ ꯚꯤꯟꯁꯤꯅ ꯕꯕꯥꯅ ꯆꯥꯀꯣꯗ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯤꯃꯈꯩ ꯑꯩ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯤꯗꯥꯟꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯕꯕꯥꯅ ꯆꯥꯀꯣꯗ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯗꯨ ꯑꯩ ꯇꯧꯕꯤꯔꯒꯦ ꯍꯥꯏꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯔꯣꯟ ꯊꯣꯛꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯔꯣꯟ ꯊꯣꯛꯇꯕꯅꯤꯅ ꯃꯤꯅ ꯉꯥꯡꯂꯤꯕ ꯆꯨꯝꯕꯥꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯒ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯕ ꯉꯝꯕꯅꯤꯅ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯆꯥꯀꯣꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯥꯅ ꯍꯟꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯥꯀꯣ ꯅꯪ ꯍꯌꯦꯡ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯂꯛꯄ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯖꯦꯜꯒꯤ ꯃꯄꯥꯟꯗ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ ꯍꯥꯏꯕ ꯑꯣꯏꯔꯝꯈꯤ ꯚꯤꯟꯁꯤꯅ ꯃꯄꯥꯕꯨ ꯍꯥꯟꯅꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯚꯤꯟꯁꯤꯅ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯁꯨ ꯑꯗꯨꯒ ꯃꯥꯏꯀꯦꯜꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝ ꯑꯗꯨꯗꯤ ꯁꯣ ꯂꯣꯜꯂꯝꯕꯗꯒꯤ ꯁꯨꯖꯟꯗꯒꯤ ꯁꯣ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛꯅ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯆꯥꯀꯣꯒ ꯃꯔꯤ ꯂꯩꯅꯕ ꯏꯚꯤꯗꯦꯟꯁ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯤ ꯆꯥꯀꯣꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯐꯥꯏꯜꯁꯤꯡ ꯑꯗꯨꯒ ꯈꯕꯔꯒꯤ ꯑꯀꯛꯄ ꯃꯆꯦꯠꯅꯆꯤꯡꯕ ꯐꯣꯇꯣꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯌꯦꯡꯅ ꯗꯔꯋꯥꯖ ꯑꯃ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗ ꯆꯥꯀꯣꯅ ꯁꯤꯖꯤꯟꯅꯈꯤꯕ ꯃꯌꯥꯅꯤ ꯂꯣꯡꯕ ꯊꯥꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯊꯥꯡꯒꯤ ꯃꯣꯗꯦꯜ ꯀꯌꯥꯒꯤ ꯑꯁꯥꯕ ꯃꯌꯥꯝ ꯑꯃ ꯗꯔꯋꯥꯖ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯁ ꯑꯥꯏ ꯁꯥꯕꯨꯅ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯆꯥꯀꯣꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯁꯦꯝꯂꯛꯎ ꯍꯥꯏꯕꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯋꯥꯆꯞꯇ ꯊꯥꯔꯛꯄꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯄꯥꯒꯤ ꯈꯕꯔ ꯑꯀꯛꯄ ꯑꯗꯨꯒ ꯏꯚꯤꯗꯦꯟꯁ ꯃꯌꯥꯝ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯔ ꯍꯟꯇꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯎꯔꯤꯕ ꯁꯛꯐꯝ ꯑꯁꯤꯒ ꯑꯦꯁ ꯑꯥꯏ ꯁꯥꯕꯨꯅ ꯊꯥꯔꯛꯂꯤꯕ ꯆꯥꯀꯣꯒꯤ ꯑꯌꯦꯛꯄ ꯁꯛꯐꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯄꯥ ꯆꯪꯂꯛꯄꯗꯨꯗ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯕꯕꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯆꯥꯀꯣꯁꯤ ꯇꯁꯦꯡꯅ ꯅꯪꯅ ꯐꯥꯒꯦ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒ ꯅꯪꯒ ꯄꯨꯜꯂꯤꯕ꯭ꯔꯥ ꯆꯥꯀꯣꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯕꯨ ꯃꯥ ꯃꯊꯟꯇ ꯇꯧꯖꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯀꯣꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯣꯡꯃ ꯊꯥꯗꯣꯔꯛꯀꯗꯕ ꯋꯥꯠꯂꯤꯉꯩꯗ ꯎꯅꯔꯝꯂꯤꯕ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯇꯧꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯣ ꯆꯨꯝꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯚꯤꯟꯁꯤꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯅ ꯈꯪꯕ ꯄꯥꯝꯂꯤꯕꯁꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯑꯕ꯭ꯔꯥꯍꯝ ꯃꯦꯊ꯭ꯌꯨꯒꯤ ꯀꯔꯤ ꯈꯨꯠ ꯌꯥꯎꯕꯒꯦ ꯑꯁꯤ ꯈꯛꯇꯅꯤ ꯃꯄꯥꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯨꯗ ꯅꯝꯍꯪ ꯍꯪꯖꯤꯜꯂꯗꯨꯅ ꯅꯪꯒꯤ ꯈꯨꯠ ꯌꯥꯎꯏ ꯌꯥꯎꯗꯦ ꯑꯁꯤ ꯈꯛꯇ ꯈꯨꯝꯃꯨ ꯕꯕꯥ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯄꯥꯅ ꯑꯕ꯭ꯔꯥꯍꯝ ꯃꯦꯊ꯭ꯌꯨꯅ ꯅꯪ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯕꯨꯁꯨ ꯀꯔꯤꯁꯨ ꯀꯤꯕꯤꯕ ꯅꯠꯇꯦ
ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯒꯤ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯐꯪꯂꯕ ꯃꯇꯨꯡꯗ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯋꯥꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯒꯅꯨ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯐꯔꯦ ꯕꯕꯥ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩ ꯊꯥꯖꯔꯒꯦ, ꯑꯗꯨꯒ ꯑꯩꯅ ꯊꯝꯂꯤꯕ ꯊꯥꯖꯕꯁꯤꯗꯤ ꯃꯥꯡꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯤꯟꯄꯥꯟ ꯌꯧꯔꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯈꯔ ꯇꯞꯂꯞꯅ ꯕꯕꯥ, ꯅꯪ ꯄꯨꯄꯨꯒꯤ ꯐꯝ ꯀꯥꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯥꯏꯔꯝꯂꯤ꯫ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯗꯨ ꯃꯃꯣꯟ ꯅꯣꯛꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯃꯆꯥꯅꯨꯄꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯆꯥꯅꯨꯄꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯕꯦꯟꯁꯤꯅ ꯄꯤꯛꯂꯤꯉꯩ ꯆꯍꯤ 5-6 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯍꯤꯡ ꯑꯃ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯗꯣꯛꯇꯔꯗ ꯄꯨꯈꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯃꯥꯏꯀꯦꯜꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯑꯕ꯭ꯔꯥꯍꯝ ꯍꯧꯒꯠꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗ 26, 8 ꯑꯗꯨꯒ ꯀ꯭ꯋꯦꯁꯟ ꯃꯥꯔꯛ ꯑꯃꯁꯨ ꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ 26 ꯍꯥꯏꯕꯁꯤ ꯔꯥꯖꯟꯅ ꯁꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯣꯡꯄꯥꯛ ꯑꯅꯤꯗ ꯏꯗꯨꯅ ꯂꯩꯔꯝꯈꯤꯕ ꯅꯝꯕꯔꯅꯤ꯫ ꯑꯗꯨꯒ 8 ꯍꯥꯏꯕ ꯅꯝꯕꯔꯁꯤꯅ ꯁꯣꯃꯟ ꯅꯥꯌꯔꯅ ꯁꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯀꯥꯔꯗ ꯍꯛꯇꯨꯅ ꯏꯔꯝꯈꯤꯕ ꯅꯝꯕꯔꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯋꯦꯁꯟ ꯃꯥꯔꯛ ꯑꯃ ꯊꯝꯂꯝꯂꯤꯕꯁꯤꯅ ꯅꯝꯕꯔ ꯀꯔꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯚꯤꯟꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗ ꯂꯥꯛꯇꯨꯅ ꯆꯥꯀꯣꯕꯨ ꯎꯅꯔꯝꯂꯤꯕ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯨꯇꯦꯖ ꯑꯁꯤꯗ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯂꯥꯛꯂꯕꯁꯨ ꯆꯥꯀꯣꯒ ꯎꯅꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯏ ꯍꯥꯡꯇꯣꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯕ ꯐꯪꯂꯝꯃꯤ꯫ ꯚꯤꯟꯁꯤꯒꯤ ꯋꯥꯈꯜꯗ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯅ ꯆꯥꯀꯣꯕꯨ ꯎꯅꯕ ꯂꯥꯛꯂꯝꯂꯤꯕꯁꯤꯅ ꯍꯥꯏꯕꯗꯤ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯂꯕ ꯃꯇꯨꯡ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯕꯨ ꯃꯍꯥꯛꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯅꯕ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯕꯨ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯁꯤ ꯀꯔꯝꯅ ꯊꯤꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯏꯔꯝꯂꯤꯕ ꯑꯦꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯊꯤꯔꯨꯕ ꯃꯇꯝꯗ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥ ꯀꯧꯕ ꯃꯤ ꯑꯃꯠꯇ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯆꯥꯀꯣꯕꯨ ꯐꯥꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯁꯤ ꯊꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥ ꯊꯤꯅꯕꯒꯤꯗꯃꯛ ꯚꯤꯟꯁꯤꯅ ꯀꯣꯛ ꯁꯤꯖꯤꯟꯅꯗꯨꯅ ꯁꯁꯄꯦꯟꯁꯟꯗ ꯂꯩꯔꯤꯕ ꯂꯦꯗꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃꯕꯨ ꯀꯧꯈꯠꯇꯨꯅ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯒꯤ ꯃꯃꯥ ꯁꯥꯍꯜꯂꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯅ ꯃꯉꯣꯟꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯒꯦ ꯈꯟꯒꯅꯨ, ꯑꯩ ꯅꯈꯣꯏꯗꯒꯤ ꯂꯥꯞꯅ ꯆꯠꯂꯕꯅꯤ ꯍꯥꯏꯅ ꯆꯤꯊꯤ ꯏꯔꯝꯂꯒ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯦꯗꯤꯌꯥꯗ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯨꯡꯁꯤꯕꯒꯤ ꯂꯥꯡ ꯊꯥꯛꯄꯤꯗꯨꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯂꯥꯞꯅ ꯄꯨꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯥꯔꯀꯨꯂꯦꯠ ꯇꯧꯔꯛꯂꯤ꯫ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯔꯒ ꯀꯔꯤꯒꯨꯝꯕ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯁꯤ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯂꯒ ꯃꯍꯥꯛꯄꯨ ꯊꯤꯔꯨꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯔꯕ ꯐꯥꯎꯕꯗ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯒꯤ ꯃꯔꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯀꯔꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯒꯤ ꯁꯦꯅꯤꯌꯔ IPS ꯚꯥꯁꯀꯔꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯚꯤꯟꯁꯤꯅ ꯁꯔ, ꯀꯔꯤꯁꯨ ꯄꯥꯈꯠꯄꯤꯒꯅꯨ, ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯄꯨꯝꯕ ꯑꯩ ꯄꯨꯖꯒꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯚꯥꯁꯀꯔꯅꯗꯤ ꯅꯪꯅ ꯄꯨꯒꯗꯧꯔꯤꯕꯁꯦ ꯅꯪ ꯅꯇꯣꯝꯗꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯅꯠꯇꯦꯅꯦ, ꯁꯁꯄꯦꯟꯁꯟꯗ ꯂꯩꯔꯤꯕ ꯂꯦꯗꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯁꯦꯅꯤꯌꯔꯁꯤꯡꯅ ꯔꯤꯄꯣꯔꯠ ꯍꯪꯂꯛꯀꯅꯤ ꯈꯟꯕꯗꯒꯤ ꯐꯣꯟ ꯐꯥꯎꯕ ꯄꯥꯏꯒꯗꯕ ꯇꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯟꯅ ꯇꯟꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯁꯦꯟꯠ ꯃꯦꯔꯤ ꯍꯥꯏꯕ ꯆꯔꯆ ꯑꯗꯨꯗ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯄ ꯑꯣꯏꯔꯝꯈꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯕꯗꯒꯤ ꯚꯤꯟꯁꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯇꯤꯝ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯕꯨ ꯎꯅꯔꯝꯃꯤ꯫ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯃꯇꯝꯗꯗꯤ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯆꯥꯀꯣꯕꯨ ꯅꯨꯡꯁꯤꯕ ꯈꯛꯀꯤ ꯅꯠꯇꯦ, ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ, ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯚꯤꯟꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯨꯟꯁꯤꯗ ꯃꯤ 12ꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯈ꯭ꯔꯕ ꯑꯗꯨꯒ ꯖꯦꯜꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯍꯥꯠꯈ꯭ꯔꯕ ꯃꯤ ꯑꯗꯨꯒꯤ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗꯤ ꯆꯥꯀꯣꯒꯤ ꯅꯠꯇꯦ, ꯆꯥꯀꯣꯒꯤ ꯃꯃꯥꯒꯤꯗꯃꯛꯇꯅꯤ꯫ ꯆꯥꯀꯣꯅ ꯖꯦꯜꯗ ꯆꯪꯈ꯭ꯔ ꯃꯇꯨꯡ ꯆꯥꯀꯣꯒꯤ ꯃꯃꯥ ꯑꯁꯤ ꯀꯅꯥꯁꯨ ꯂꯩꯇꯕꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯔꯆ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯆꯥꯀꯣꯒꯤ ꯃꯃꯥꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯃꯣꯔꯤ ꯂꯣꯁ ꯍꯥꯏꯕꯗꯤ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯆꯥꯀꯣꯁꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯈꯪꯖꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝꯁꯤ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯥꯀꯣꯒ ꯑꯃꯨꯛꯇꯪ ꯎꯅꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯚꯤꯟꯁꯤꯅ ꯑꯗꯨꯗꯤ ꯆꯥꯀꯣꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯨꯗꯗꯤ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯅ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤ, ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯃꯃꯥꯗ ꯃꯤꯅꯤꯠ 1ꯒꯤ ꯐꯣꯟ ꯍꯦꯛ ꯇꯧꯔꯛꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯤꯟꯁꯤꯅ ꯆꯥꯀꯣꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯣꯜ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯧꯔꯤ꯫ ꯑꯗꯨꯒ ꯆꯥꯀꯣꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯈꯪꯗꯣꯛꯅꯕ ꯌꯥꯝꯗ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯀꯣꯜ ꯑꯁꯤ ꯁꯦꯀꯦꯟ 30ꯗꯒꯤꯅ ꯃꯤꯅꯤꯠ 1 ꯐꯥꯎꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛ ꯔꯦꯗꯤ ꯇꯧꯗꯨꯅ ꯆꯥꯀꯣꯒꯤ ꯐꯣꯟ ꯉꯥꯏꯔꯤꯉꯩꯗ ꯄꯨꯡ 9 ꯇꯥꯁꯜꯂꯛꯄꯒ ꯂꯣꯏꯅꯅ ꯆꯥꯀꯣꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯆꯥꯀꯣꯅ ꯐꯣꯟ ꯍꯦꯛ ꯇꯧꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯋꯥꯟꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯟꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯗꯤ ꯄꯥꯏꯗꯕ ꯌꯥꯗꯕꯅꯤꯅ ꯚꯤꯟꯁꯤꯒꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯗ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯌꯥꯝꯗ꯭ꯔꯕꯗ ꯁꯦꯀꯦꯟ 30ꯗ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯔꯛꯄꯗꯒꯤ ꯑꯥꯏꯁꯥ ꯐꯥꯇꯤꯃꯥꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯐꯣꯟ ꯑꯁꯤ ꯄꯤꯒꯦ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯣꯟ ꯑꯗꯨ ꯊꯝꯅꯤꯡꯗꯨꯅ ꯊꯝꯂꯝꯃꯤ꯫
Mamang the hek tawbogum na chakona mamabu kauraga ima ai nangidama isai chalake haraga isai saktuno leki. Aduga second kara isai edu taru matung magi mamasu gyan lakpadagi mamaga wari ngak sanaba matamadu phangwadagi chakogi phone adu track tawbadi ngamne tawatabu magi exact location mafam chap chabadudi khangba ngamdrebani sumnagi mana toroliba Tawaradugi area adu khangba ngamma khakdani aduna chakona chapchana nariba jaga si kadai dunu haiba khangto nanaba tawar location adugi manungda yum ke yamna leibagi haina tidolo matamda jungle oibana mahmoduda yum sumnagi 15-13 khaktang leirami adu nungdang aduda yum 15-13 adu matang thiru baibasi chakona chen kibagi tanja amasu phangadoribani aduna chapchabu mahom adu changna thinana honabada karam tawudabno matha saringai duda binchina amuhana recording adu taru matamdadi Chakona phone trolibu jaga aduda nong khakpi makon tarami aduna department phone toduna jaga krai da nong chuki bagi haina khangdola matung chapchaba location oiramgani haina chingdawa yum aduda ahing aduda binchina lusingduna mahake team laktuna chakobu phanabu honai aduga tanjasida maki mapa Abraham su Muhammad da yoshilali binchidi mapa da hana digi tingnaduna leibaga hariba thodosing asi mapa da kaisu khanandana mapa yoshilapodda amukena chingnarubani adubu maki junior aduna Abraham sarna bazanupi gi safety oinanaba karigumot chakogi lifam khanglaga maki maraka chatkedaba oirabadi mangon information piro hairabadagi mangna information piro matung Mathew Abhraham Muhammad da Europe oiramki Vincy amasung maki teamna chingnaraba yamundura changchinduna yenglu matamnadi kamada computer ma on tawduna leramki aduga system aduda kariguma coding kharasu iduna leramki maduna haibadi chakona trolio phone si internet call ni thangnaba kaadada kariguma makhona ma tabadi Vincy amasung maki teamna changchinduna yenglu matamnadi makoina hek howadi koitib thiragliba chako mahmududa lotna leramki adu yamna ngalibadi chako mahmududa matana lotto oiramdre maki makongna yoli kishanduna kanagumba mana phajanduna thamlama oiramki Police ki team mahmodu yoshulakuda chakona police pu kigadra hairaga magdi yamna thajada monga aigi khongda polibase amta thadokpiyo hairaki maduna haibadi manga jail lagi hek tholakpaga sikiba rajanamusung CINR si mangna hatpa oiridori adu oiribadi kanana hatpa oigedoriba wanga sina binsibu moko pungwang mohole adu tanjasida maki system lusu mai hodun talagi maduna haibadi tholiwa thodosing asi loina khangma kanagum amadi yauri Mathew Abhraham oigendoribra natragana atopa kana ngaiminakisi matang jinda chakobu interrogation tonunaba interrogation room da Mathew chakogi mawangda lepli Abraham Mathew ubanda chako mamang thokiwa thodu ama flashback oina nihinali chakona jail lagi thadorpo numit da Abraham sarna mamang da haiki bumna magu jail get ngaidra lemki adu monda parota asagwa pijarami adu chakona porotha adu lowda khara khaktok chawd ubada Mathew Abhraham na kare suki garo aini madda hu haptabani hayadri adu chako su aichu khangi sarna aibu sumna irai laina ekta halo hem asiaraga porotha adu lowraga hauna charmi porotha adu chana magi punchi wari mate mamang Abraham sarda likibani chakona pilge angang ori matamda magi memda paliba thongsing asi puna amata pande masi maramdi mapana mamabu phurapu matamda mamana lotham leitanabani aduga chakogi mapagi mayani longma khulai amasule maduna mamabu he tinduna awaba pibani mapagi miot mineda khangma ngamdra mamana noma mangonda mapu awaba stay kanbiu haijaba numi aduda chakona karisu khanba tawdra mapagi thanga du lawruga tumduna leba mapagi matawaga thingibani aduga amuktang thinbada numi aduda mapasu mak leikide numi adudagi hauna ma miyum thadoktuna tilaki aduga miyum thadoktuna tilalabusu karigumba Nupiagangda karan tawa mioi amu hek thengnarabadi mapa oishino mama oishino mari mata oishino mahangna hekta hatoktuna lakibani asum tawduna mi taramatoi hatkro matungda mathangi mi adu hatnaba honaba matamda Mathew Abhraham lakibani aduga Mathew Abhraham gi nupisu laibak tima thodo aduda soibadagi yumdagi taanu leikidabani aduga numit aduda mahangna hatki tawkiba mioi adusu matam kharigi matungdagi maki masai leina ama nanra sikre haiduna su Mathew Abhraham na mongonda liri Tasengudi chakona halio music asi masai maranam di leira wi ngaktani adungu kumangna makuta ain paiduna mi hatpa dubdi lalabasu maki wakaldadi mama da biki ba awaba singadu nupi amata da phangalroi khanbadagi nupi singda karanta music karisu khandama tongna mangna matang halakpadi aduga present chindana Mathew Abhraham na pinchina kohadagi phangkiba mayani longo thangadu gi photo du uladuna chako sinang sinaba thangadu natra haidru hangi adu chakodi momon taruna sir kulai asi egi nate haiba sarju khangi aichu khangi adu karigino sarna asumna hangbidi bo haina hangla paduda yemo chako karigu nanga sinabu kulai du masin nate haidno haiba ngamlaba aduga nanga lotkibo kulai du putokpa ngamlabadi aini nangmu case asidi kanbiu ngamgani hairi aduga karigumba nangna kulai du putoktaduna kasem kulai du masak taktrabadi haiba kulai asi nangna sinabani haiduna siriba misi ani sigi dandi nangoda phangba tabani hairi
Mathew Abhraham na sumna hairibi maramdi mahaki wakaldi maki nupi hakiba nupa adu chakoni haiduna praman piningmani. Tahi kaya muangdagi case sida mangna asemu kulai putopong ngamdabadagi maiti kibani. Madu tabada chakona mohon tarodana o adudi nahan maki jungle la ibu kong punjindra tam university sarno ibataini. Aibu panayamna blackmail tarubasu kulai adu imafam khangde haiduna manu pamno kulai adu puto yarabdre. Asapna Mathew Abhraham ki introduction loira matungda Vincy amuk introduction tawu changlani. Chako nang nasadi khangda nangi namingda miani hatkri. Nangi naming sinega halibu mihat pasikana raiba nang khangingdabra. Asuna Vincy na chako dagi information phangna makanna honrabasu chako na de karisu information amata pirak tabadu dagi Vincy du yamna sauna chako nangmu phana na hodang libase badang koirabani aina pamlabadi nangmu kudaga sida hatolaga mihat pasi nangna ni haraga case ase lochin kiba yari adubu nangna maram oraga makut nama soinairaba aduga maki nupiusu laikidraba ai ipadunadi miarache nangna tawbani haiba yadri adu nangna khangadabadi aidi makum manate kudaga sin nangmu hatolage haidra nomoi namduna honabadu bawa karisu ahomba amata laglamde mapamaza changduna interrogation tawbaduda kanaba information amata phangdabadagi Mathew Abhraham na anauba lalong ama sinaba horokle Mathew Abhraham gi wakalgi matungina mihatpa sina makoida kariguma information amadi piningli adubu kariguma mihatpa sina piningliba information asi police na phangliba information asiga onare khanglapa matunda maana asoiba ma sungchoi choina tawrakani Marutabada senior IPS Bhaskar na karigumba asoiba ma leire khangkibadi maanga tuminna leithokrabadi kram tawgadoribno haina hanglakpaduda Mathew Abhraham na sir adugidi karisu pakhatpigano mihatpaduna maanga panuga target adu yawdli fawba tuminna karisu leithoklai sungjoidana makha chatharakigani hairi asomna makhogi plan gi matungina senior IPS Bhaskar media da thokna thokiba mihat ani asigi maruiba accused oiriba chako phare aduga phangleba evidence khudimangna maki against leibana mihat achi chakona tawbuni haiba chapchana khangmangamle hairi asida sunatana mihat pasi chakona tawbuni haiba mak masana su confess tawgre yasakre haina su media da phongtokli tasengmadi mihat asi chakona tawbu sunatabanina chako masana di mihat asi manga tawbuni haiba su yawa nate aduna Mathew Abhraham gi plan gi matungina chakona khwaidi nu gizaribase maki mamane aduga maki mamasi nare aduga monda hidak pigadabani karigumba mihat asi nangna yajadrabadi hidak asi namada piraro haina dab tawduna blackmail tawro matung chakona mihat asi yaninga amanga tawni haiduna namduna yankibani asomna public mayamgi oinadi case asi close tawri haiduna laktokrabasu department gi oinadi case asi haujitamuk nauna horupagum tawribani aduna yamna highly confidential liba meeting mu tawroduna masa masagi phone power loina lausilaga IPS Bhaskar na mayangi mangdadi case asi close tawri haibai wani ekoi oinadi case asi ngasita hobagum lebani aduna mayam bunok thawai hakchang yauna case asi som tomina si hairi aduga tanja asimakta Vincy gi mayo mawangda soman nergi gari gi maning da khangriba amumu chui car achowadu tamna thorpa uri gari asi khangro matung gari adagi nupa ma kumtharaklaga Vincy gi mamangda gift box ama thamlamni adubu nupa asi kanana haibadi akoida utokpa nate sumdagi makhongda ma puhallibani aduga highly confidential meeting adudana Vincy na photo ma putholaduna nupa asi maring rupanchandran kawi haibu nupa asina chakona haliyo mihat asi matau tawduna halibani adu police officer amana malak thaladuna madam karigino psychopath amana atopa psychopath amagi matau tawgadoribano haina hanglapoduna Vincy na nupa asi psychopath nate magi pandamni mahana haninga mi asi hatpa loidi pawdang phadabani aduga mihat pasina aikoida kariguma information kharasu piningli mihat kudingi kariguma number amadi iramli ahaba 26 matangda ai aduga matangda kariguma mana mihat chathaga double erabadi kariguma number amasu sungdo shoidana pirakadori aikoina kariguma number singa sigi code asi khangmangamdi mihat che thingmangamada natana mihat pasisu phabang namgadori bini hairi aduga tanja sida IPS Bhaskar na phone tawduna Mathew Abhraham meeting manunguduna changalo hairakpadagi Mathew Abhraham ju manungna changlani sir gi permission yaroga I kariguma amata haijage kariguma mangna information people loidrabadi mi amabadi sungdo choidna halaklakani adu aina thajabada mangna handak harkadru mi asidi paw hana piraga kona harkadu mali aduga tanja asida IPS Bhaskar da Vincy gi nupana phone toroktuna Vincy gi damak gift box ama kanago mamna deliver taramle piramle haiduna phone torokli senior IPS officer da phone torokli bimaramdi highly confidential meeting oibana masa gi phone singandu loina loction grabani aduga IPS Bhaskar gi landline aduda upilot aduna phone torokli bani gift box du hangtokpuna yenglu matamdadi lari ama yaronke lai adu mamingdan the killer has a pass haibadi mihat padugi hawkro punchi tangkak ama leri asida junatana hariba lai asi phongmunu biki thoromadugi barton invitation amasu yaroli aduga ango machugi rose amagi mathakta Vincy na phanglakiba chakona si naramani haina khanniba thang aduga manaba thang amasu yaroli forensic team yauna hariba gift box asi thijan hunjin mataw mutamdasu kariguma evidence langlalanjin amata phangbangamde sumnagi box du hangtokluba Vincy gi nupa sidan ki fingerprint khara natana ate karisu kanaba phangkite
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯄꯦꯖ 95-96 ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤ ꯌꯥꯎꯔꯝꯈꯤꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯀ ꯀꯝꯄꯤꯌꯔ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕ ꯄꯦꯖ 95-96 ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯠꯇ ꯏꯔꯝꯈꯤꯗꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯑꯦꯁ ꯑꯥꯏ ꯁꯕꯨꯅ ꯚꯤꯟꯁꯤꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯦꯗꯥꯝ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯀꯣꯔꯤꯌꯔ ꯕꯣꯏ ꯀꯣꯔꯤꯌꯔ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯤꯁꯛ ꯂꯥꯛꯄ ꯑꯃꯠꯇ ꯎꯍꯧꯈꯤꯗꯦ ꯑꯗꯨꯒ ꯑꯅꯛꯄꯗ ꯂꯩꯔꯤꯕ ATM ꯑꯗꯨꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯁꯨ ꯌꯥꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯅ ꯀꯔꯤꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯂꯤ ꯔꯥꯖꯟꯕꯨ ꯍꯥꯜꯂꯝꯕ ꯃꯇꯝꯗ ꯃꯉꯣꯟꯗꯒꯤ ꯐꯪꯈꯤꯕ ꯅꯝꯕꯔꯁꯤꯅ 26ꯅꯤ ꯑꯗꯨꯒ CI ꯁꯣꯃꯟ ꯅꯥꯌꯔ ꯁꯤꯕ ꯃꯇꯝꯗ ꯍꯥꯜꯂꯝꯕ ꯃꯇꯝꯗ ꯐꯪꯈꯤꯕ ꯃꯥꯒꯤ ꯀꯥꯔꯗ ꯏꯔꯝꯕ ꯅꯝꯕꯔꯗꯨꯅ 8ꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯐꯪꯂꯤꯕ ꯅꯝꯕꯔ 95 ꯅꯠꯇ꯭ꯔꯒ 96 ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤ ꯕꯣꯔꯗꯇ ꯏꯊꯣꯛꯇꯨꯅ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯃꯇꯝꯗꯁꯨ ꯀꯔꯤꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯅꯝꯕꯔ ꯈꯛꯇ ꯅꯠꯇꯅ ꯑꯜꯐꯥꯕꯦꯇꯤꯀꯦꯜ ꯑꯣꯔꯗꯔꯗ ꯁꯦꯝꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯌꯥꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯚꯤꯟꯁꯤ ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ IPS ꯚꯥꯁꯀꯔ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯇꯟꯖꯥꯁꯤꯗ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯆꯍꯤ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯕꯣꯔꯗꯇ 26/8/1995 ꯅꯠꯇ꯭ꯔꯒ 1996 ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ 1995 ꯅꯠꯇ꯭ꯔꯒ 96ꯀꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 23 ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯊꯥꯔꯛꯂꯤꯕ ꯒꯤꯐ ꯕꯣꯛꯁꯇꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅꯁꯨ ꯗ ꯀꯤꯂꯔ ꯍꯦꯖ ꯑꯦ ꯄꯥꯁ ꯍꯥꯏꯕ ꯋꯥꯍꯩꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯇꯥꯡ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯈꯪꯗꯣꯛꯂꯕꯗꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤꯕꯅꯤ ꯔꯥꯖꯟ ꯑꯃꯁꯨꯡ ꯁꯣꯃꯟ ꯅꯥꯌꯔ ꯍꯥꯠꯂ ꯃꯇꯨꯡꯗ ꯅꯝꯕꯔ ꯑꯗꯨ ꯀꯣꯟꯅ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯃꯤꯍꯥꯠ ꯑꯃꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯝꯕꯔ ꯑꯁꯤ ꯍꯥꯟꯅ ꯄꯤꯊꯣꯛꯂꯕꯅꯤꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯐꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯤꯡꯅꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯌꯥꯝꯅ ꯍꯥꯏ ꯑꯦꯂꯔꯠꯇ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝꯗꯨ ꯃꯈꯥ ꯁꯨꯝ ꯆꯠꯊꯔꯛꯂꯕꯁꯨ ꯀꯔꯤꯁꯨ ꯆꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯄ ꯂꯩꯔꯛꯇꯕꯗꯨꯗꯒꯤ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯗꯤ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯃꯤꯍꯥꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯆꯤꯡꯅꯕ ꯐꯥꯎꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯁꯣꯃꯟ ꯅꯥꯌꯔꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯈꯥꯝꯈꯤꯕ ꯑꯗꯨꯒ ꯚꯤꯟꯁꯤꯒꯤ ꯃꯌꯨꯝꯗ ꯊꯧꯔꯛꯈꯤꯕ ꯑꯃꯨꯕ ꯀꯥꯔ ꯑꯗꯨꯅ ꯂꯝꯕꯤ ꯅꯥꯀꯟꯗꯒꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯑꯃ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯏꯕꯤ ꯅꯂꯤꯅꯤ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯂꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇ ꯂꯝꯕꯤ ꯅꯥꯀꯟꯗ ꯃꯩ ꯆꯥꯛꯄ ꯒꯥꯔꯤ ꯑꯃ ꯎꯈꯤꯕꯗꯨ ꯗꯥꯛꯇꯔ ꯅꯂꯤꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯏꯕꯤ ꯑꯗꯨꯒꯤ ꯅꯨꯄꯥꯒꯤ ꯒꯥꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯨꯗꯛꯇ ꯚꯤꯟꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯁ꯭ꯄꯣꯠꯇ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯃꯛ ꯗꯥꯛꯇꯔ ꯅꯂꯤꯅꯤꯒꯤ ꯅꯨꯄꯥ ꯑꯦꯗꯚꯣꯀꯦꯠ ꯖयशंकरꯒꯤ ꯒꯥꯔꯤꯅꯤ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯂꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯤꯅ ꯆꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯗꯥꯛꯇꯔ ꯅꯂꯤꯅꯤꯒꯤ ꯅꯨꯄꯥ ꯑꯦꯗꯚꯣꯀꯦꯠ ꯖयशंकरꯒꯤ ꯍꯛꯆꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯁꯥꯏꯕꯔ ꯁꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ IPS ꯚꯥꯁꯀꯔꯗ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯔꯛꯇꯒꯤ ꯚꯤꯟꯁꯤꯒꯤ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯨꯚꯃꯦꯟꯠ ꯇ꯭ꯔꯦꯛ ꯇꯧꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯥꯔꯁꯨ ꯑꯣꯏꯖꯔꯤꯕ ꯚꯤꯟꯁꯤ ꯃꯁꯥꯃꯛꯀꯤ ꯐꯣꯟ ꯐꯥꯎꯕ ꯍꯦꯛ ꯇꯧꯔꯝꯕꯗꯨꯗ ꯚꯤꯟꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯪꯈꯥꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯥ ꯁꯤꯗꯥꯟꯅ ꯐꯣꯟ ꯑꯀꯥꯏꯕꯗꯨ ꯈꯣꯝꯒꯠꯄꯤꯔꯒ ꯚꯤꯟꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯒꯅꯨ ꯅꯪꯒꯤ ꯐꯣꯟ ꯐꯥꯎꯕ ꯍꯦꯛ ꯇꯧꯕ ꯉꯝꯂꯛꯄ ꯍꯥꯏꯕꯁꯤꯅ ꯍꯥꯏꯕꯗꯤ ꯃꯤꯍꯥꯠꯄꯗꯣ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯅꯠꯇꯦ ꯅꯪ ꯆꯦꯛꯁꯤꯟꯕ ꯐꯩ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟꯗꯅ ꯃꯥꯏꯀꯦꯜ ꯍꯥꯊꯨ ꯍꯥꯊꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥ ꯁꯨꯖꯟꯒ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯥꯅ ꯄ꯭ꯔꯣꯕ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯑꯩ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ ꯏꯁꯤꯡꯗꯨꯗ ꯆꯝꯄ꯭ꯔꯥ ꯃꯍꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯥꯏꯁꯀ꯭ꯔꯤꯝꯅꯆꯤꯡꯕꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯣ ꯍꯥꯏꯔꯒ ꯃꯃꯥꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯀꯤꯠꯆꯟꯗ ꯆꯪꯈꯤꯅꯅꯕ ꯋꯥꯀꯣꯟ ꯆꯤꯖꯜꯂꯝꯃꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯂꯕꯗꯤ ꯃꯃꯥ ꯈꯪꯍꯟꯗꯅ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯐꯥꯏꯜ ꯑꯗꯨꯗꯒꯤ ꯐꯣꯇꯣ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯗ ꯎꯠꯂꯗꯨꯅ ꯑꯪꯀꯜ ꯄꯣꯂꯤꯃꯂꯥ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ 1984 ꯕꯦꯆꯀꯤ ꯐꯣꯇꯣꯅꯤ ꯑꯗꯨꯒ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯐꯥꯏꯜ ꯑꯁꯤꯗ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯐꯥꯏꯜ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ 1994ꯒꯤ ꯕꯦꯆꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡꯅ ꯕꯤꯅꯤꯇꯥ ꯀꯧꯏ ꯃꯍꯥꯛ ꯂꯟꯗꯟꯗ ꯗꯣꯛꯇꯔ ꯇꯝꯕ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤꯡ ꯁꯥꯏꯃꯟ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯆꯔꯆꯇꯒꯤ ꯁꯅꯥꯏ ꯀ꯭ꯔꯣꯁ ꯍꯨꯔꯥꯜꯂꯨꯔꯕ ꯃꯇꯨꯡ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯑꯪꯀꯜ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯏꯟꯗꯤꯔꯥ ꯍꯥꯏꯕꯁꯤꯗ ꯍꯪꯕꯗꯤ ꯌꯥꯒꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯈꯔ ꯑꯦꯕ꯭ꯔꯣꯗꯇ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯈꯨꯡꯒꯪ ꯑꯃꯗ ꯁꯟꯒꯤ ꯐꯥꯔꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯍꯜꯂꯤ 1994ꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒ ꯀꯔꯝꯅ ꯃꯔꯤ ꯂꯩꯅꯔꯛꯀꯗꯧꯔꯤꯕ ꯍꯥꯏꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯃꯥꯒꯤ ꯀꯦꯁ ꯐꯥꯏꯜ ꯑꯁꯤꯗꯤ ꯇꯧꯐꯝ ꯆꯥꯛꯀꯣꯒꯤ ꯐꯣꯇꯣꯅꯆꯤꯡꯕ ꯊꯦꯠꯂꯤꯕ ꯀꯥꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯈꯕꯔ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯑꯃꯨꯛ ꯍꯟꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ ꯍꯥꯏꯔꯤꯕ ꯁꯥꯏꯃꯟ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝ ꯑꯃꯁꯨꯡ ꯃꯥꯏꯀꯦꯜ ꯄꯣꯂꯤꯃꯂꯥꯗ ꯂꯥꯛꯇꯨꯅ ꯆꯔꯆꯀꯤ ꯄꯥꯁꯇꯔ ꯑꯗꯨꯒ ꯎꯅꯔꯤ ꯄꯥꯁꯇꯔ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯌꯥꯝꯒꯤ ꯃꯣꯡꯐꯝ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯤ ꯁꯔꯨꯛ ꯑꯃꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯋꯥꯡꯕ ꯖꯥꯇꯤꯒꯤ ꯃꯣꯡꯐꯝꯁꯤꯡ ꯐꯨꯝꯐꯝꯅꯤ
ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯏꯔꯕ ꯑꯅꯦꯝꯕ ꯖꯥꯇꯤꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝ ꯑꯣꯏꯔꯤ꯫ ꯁꯥꯏꯃꯟꯒꯤ ꯃꯄꯥ ꯁꯤꯕ ꯃꯇꯝꯗ ꯁꯥꯏꯃꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯒꯤ ꯃꯣꯡꯐꯝ ꯑꯣꯏꯕ ꯅꯥꯀꯜꯗꯨꯗ ꯐꯨꯝꯒꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯗꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯐꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯅꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅꯁꯨ ꯐꯨꯕꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯁꯥꯎꯔꯕ ꯁꯥꯏꯃꯟꯅ ꯆꯔꯆꯀꯤ ꯀ꯭ꯔꯣꯁ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯁꯇꯔ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯛꯂꯤ꯫ ꯃꯁꯤ ꯃꯇꯨꯡꯗ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯃꯥꯏꯀꯦꯜꯒ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯏꯟꯗꯤꯔꯥ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯎꯅꯔꯦ꯫ ꯏꯟꯗꯤꯔꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯙꯔꯃ ꯃꯥꯟꯅꯗꯕꯁꯤꯡ ꯂꯧꯅꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯕꯤꯅꯤꯇꯥꯒ ꯁꯥꯏꯃꯟꯒ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯅꯤ꯫ ꯕꯤꯅꯤꯇꯥꯅ ꯑꯋꯥꯡꯕ ꯖꯥꯇꯤꯅꯤ ꯑꯗꯨꯒ ꯁꯥꯏꯃꯟꯅ ꯑꯅꯦꯝꯕ ꯖꯥꯇꯤꯅꯤ꯫ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯅꯔꯛꯄꯗꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯈꯤ꯫ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯅꯤꯇꯥ ꯆꯍꯤ ꯈꯔ ꯅꯧꯔꯕꯁꯨ ꯅꯝꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯨꯍꯣꯡꯅꯕ ꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯏꯟꯗꯤꯔꯥ ꯃꯁꯥꯃꯛꯇꯤ ꯕꯣꯝꯕꯦꯗ IPSꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯤꯅꯤꯇꯥꯅ ꯏꯟꯗꯤꯔꯥꯗ ꯆꯤꯊꯤ ꯑꯃ ꯊꯥꯔꯛꯈꯤ꯫ ꯆꯤꯊꯤꯒꯤ ꯃꯔꯣꯟꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯗꯨꯗ ꯃꯍꯥꯛꯅ ꯁꯥꯏꯃꯟ ꯄꯨꯗꯨꯅ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯆꯤꯊꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯤꯅꯤꯇꯥꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯕꯥꯅꯤ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯟꯗꯤꯔꯥꯅ ꯇꯝꯂꯛꯂꯤ꯫ ꯃꯗꯨꯗ ꯃꯦꯊ꯭ꯌꯨꯅ ꯆꯤꯊꯤ ꯑꯗꯨ ꯂꯩꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯏꯟꯗꯤꯔꯥꯅ ꯆꯤꯊꯤ ꯑꯗꯨꯗꯤ ꯂꯩꯔꯔꯣꯏ, ꯑꯗꯨꯕꯨ ꯕꯤꯅꯤꯇꯥꯒꯤ ꯑꯗꯨꯋꯥꯏ ꯃꯇꯝꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯃꯇꯝ ꯑꯗꯨꯒꯤ ꯕꯤꯅꯤꯇꯥꯒꯤ ꯐꯣꯇꯣ ꯑꯃ ꯄꯤꯔꯛꯂꯤ꯫ ꯃꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯕꯤꯅꯤꯇꯥꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯏꯟꯗꯤꯔꯥꯅ ꯁꯔ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤꯅꯤ꯫ ꯕꯤꯅꯤꯇꯥꯅ ꯂꯟꯗꯟꯗ ꯗꯥꯛꯇꯔ ꯇꯝꯕ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯈꯤ꯫ ꯃꯥꯒꯤ ꯃꯄꯥꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯇꯁꯥ ꯃꯊꯪ ꯃꯊꯪ ꯇꯥꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯤꯡꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯃꯕꯨꯡ ꯑꯗꯨ ꯄꯥꯁꯇꯔ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯁꯔ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯅ ꯄꯥꯁꯇꯔ ꯑꯣꯏꯔꯤꯕ ꯆꯔꯆ ꯑꯗꯨ ꯃꯩ ꯆꯥꯛꯂꯛꯇꯨꯅ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄ꯭ꯔꯦꯌꯔ ꯇꯧꯔꯤꯉꯩꯗ ꯇꯤꯚꯤ ꯅ꯭ꯌꯨꯁꯇ ꯕꯦꯅꯦꯟ ꯏꯁꯥꯛ ꯀꯧꯕ ꯄꯥꯁꯇꯔ ꯑꯃ ꯆꯔꯆ ꯃꯩ ꯆꯥꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗ ꯌꯥꯎꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯁꯇꯔ ꯑꯗꯨ ꯕꯦꯅꯤꯇꯥ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯤꯔꯥ ꯎꯅꯔꯕ ꯃꯇꯨꯡ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯃꯥꯏꯀꯦꯜ, ꯑꯩ ꯀꯝꯄ꯭ꯌꯨꯇꯔ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯄꯥꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯥꯏꯀꯦꯜꯅ ꯑꯪꯀꯜ, ꯅꯪꯅ ꯄꯥꯝꯃꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯍꯩꯕ ꯃꯤꯁꯛꯁꯤ ꯀꯔꯝꯕꯅꯣ? ꯑꯩꯁꯨ ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯖꯤꯅꯤꯌꯔꯅꯤ, ꯑꯩꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯕꯦꯅꯤꯇꯥꯒꯤ ꯑꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯥꯒꯤ ꯁꯛꯐꯝ ꯀꯔꯝ ꯇꯧꯔꯝꯒꯗꯒꯦ ꯅꯪ ꯁꯦꯝꯗꯣꯛꯄ ꯍꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯃꯥꯏꯀꯦꯜꯅ ꯑꯪꯀꯜ, ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯇꯧꯕꯤꯔꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯤ ꯃꯦꯊ꯭ꯌꯨꯅ ꯁꯇꯤꯅꯥꯇꯟ ꯀꯧꯕ ꯃꯥꯒꯤ ꯖꯨꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯨꯂꯤꯃꯥꯂꯥꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯥꯏꯃꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯑꯃ ꯂꯩꯈꯤꯕꯅꯤ꯫ ꯅꯪꯅ ꯌꯥꯔꯒꯗꯤ ꯃꯗꯨꯒꯤ ꯐꯥꯏꯜ ꯗꯤꯇꯦꯜꯗꯨ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗꯒꯤ ꯁꯇꯤꯅꯥꯇꯟ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯁꯔ, ꯑꯩ ꯊꯥꯖꯔꯛꯀꯦ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯥꯏꯀꯦꯜꯅ ꯆꯠꯇꯨꯅ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗ ꯏꯟꯗꯤꯔꯥ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯨꯝꯂꯝꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯤ꯫ ꯄꯨꯂꯤꯃꯥꯂꯥꯒꯤ ꯆꯔꯆ ꯑꯗꯨꯗ ꯕꯦꯅꯤꯇꯥꯒꯤ ꯃꯤꯡꯗ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯋꯦꯗꯤꯡ ꯕꯨꯀꯤꯡ ꯑꯃ ꯂꯩꯔꯝꯈꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤꯗꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯒꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏꯀꯦꯜꯅ ꯐꯣꯟ ꯇꯧꯗꯨꯅ ꯃꯦꯊ꯭ꯌꯨꯗ ꯄꯥꯎ ꯄꯤꯔꯛꯂꯤ꯫ ꯃꯗꯨꯗ ꯃꯦꯊ꯭ꯌꯨꯅ ꯕꯦꯅꯤꯇꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯗꯦꯠ ꯑꯗꯨꯗꯤ ꯗꯦꯠ ꯀꯌꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯃꯥꯏꯀꯦꯜꯅ 26 ꯑꯥꯒꯁꯠ 1996ꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯆꯤꯡꯅꯔꯤꯕ 1996 ꯑꯣꯒꯁꯠꯀꯤ ꯇꯥꯡ 19ꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯈꯤ ꯍꯥꯏꯕꯗꯨ ꯕꯦꯅꯤꯇꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯃꯤꯟꯅꯕ ꯇꯥꯔꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯚꯤꯟꯁꯤꯅ ꯔꯥꯏꯇꯔ ꯅꯂꯤꯅꯤ ꯅꯨꯄꯥ ꯑꯦꯗꯚꯣꯀꯦꯠ ꯖꯌꯁꯪꯀꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯁ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛ ꯗꯥꯛꯇꯔ ꯁꯔꯂꯤ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯇꯝ ꯌꯧꯔ ꯐꯥꯎꯕꯗ ꯗꯥꯛꯇꯔ ꯁꯔꯂꯤ ꯌꯧꯔꯛꯇꯕꯗꯨꯗ ꯗꯥꯛꯇꯔ ꯁꯔꯂꯤꯒꯤ ꯖꯨꯅꯤꯌꯔ ꯑꯣꯏꯕ ꯑꯅꯨꯄꯃꯥ ꯍꯥꯏꯕ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯦꯗꯥꯝ ꯁꯔꯂꯤ ꯂꯥꯛꯇꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯑꯅꯨꯄꯃꯥꯅ ꯃꯦꯗꯥꯝ, ꯉꯁꯤꯗꯤ ꯁꯥꯇ꯭ꯔ ꯑꯅꯧꯕ ꯂꯥꯛꯄꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯅꯤ, ꯑꯗꯨꯅ ꯈꯔ ꯊꯦꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯗꯥꯛꯇꯔ ꯁꯔꯂꯤꯁꯨ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯤꯅꯤꯠ 35ꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯛꯂꯒꯦ ꯍꯥꯏꯔꯒ ꯒꯥꯔꯤ ꯇꯣꯡꯈꯠꯇꯨꯅ ꯂꯥꯛꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯒ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯒꯥꯔꯤ ꯍꯦꯛ ꯇꯣꯡꯈꯠꯄꯒ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯕꯥꯅꯤ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯂꯥꯛꯃꯟꯗꯕꯗꯒꯤ ꯚꯤꯟꯁꯤꯅ ꯐꯣꯟ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯗꯥꯛꯇꯔ ꯁꯔꯂꯤꯒꯤ ꯐꯣꯟ ꯆꯠꯈꯤꯔꯝꯗꯦ, ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯗ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯆꯥ ꯊꯛꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯦꯗꯥꯝꯅ ꯃꯁꯥꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯃꯇꯝꯗꯗꯤ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯊꯧꯕ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯅ ꯊꯧꯕ ꯎꯈꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗꯅ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗꯨ ꯑꯣꯟꯅꯅ ꯊꯧꯈꯤꯕꯗꯨꯗ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯀꯔꯤꯅꯣ ꯅꯪꯅ ꯂꯝꯕꯤ ꯑꯣꯟꯅꯅ ꯆꯠꯂꯤꯕꯁꯤꯕꯨ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯨꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯁ꯭ꯄ꯭ꯔꯦ ꯑꯃ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯗꯥꯛꯇꯔ ꯁꯔꯂꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯗꯥꯛꯇꯔ ꯁꯔꯂꯤꯒꯤ ꯒꯥꯔꯤ ꯊꯧꯈꯤꯕꯗꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯅꯠꯇꯦ, ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯂꯝꯂꯤꯕꯁꯤ ꯃꯥꯏꯀꯦꯜ ꯍꯥꯏꯕꯗꯤ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯌꯣꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫
ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯚꯤꯟꯁꯤꯅ ꯑꯦꯗꯚꯣꯀꯦꯠ ꯖꯌꯁꯪꯀꯔꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛꯁꯨ ꯗꯥꯛꯇꯔ ꯁꯔꯂꯤ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥꯁꯤꯗ ꯁꯔꯂꯤꯒꯤ ꯖꯨꯅꯤꯌꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯃꯥꯅ ꯃꯦꯗꯥꯝ ꯚꯤꯟꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝ ꯑꯃꯗꯨꯝ ꯍꯥꯏꯔꯛꯂꯤ ꯃꯦꯗꯥꯝ ꯂꯩꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯖꯌꯁꯪꯀꯔꯒꯤ ꯍꯛꯆꯥꯡꯗꯤ ꯁꯨꯡꯅꯠ ꯅꯠꯇ꯭ꯔꯦ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯁꯤꯈꯤꯕ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯁꯨ ꯇꯧꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯗꯨ ꯇꯥꯕꯗ ꯚꯤꯟꯁꯤꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯉꯔꯥꯡꯗ ꯁꯤꯗꯨꯅ ꯄꯨꯔꯛꯂꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ ꯁꯤꯈꯤꯕ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯅ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯗ ꯅꯨꯄꯥꯃꯥꯅ ꯃꯦꯗꯥꯝ ꯑꯀꯨꯞꯄꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯍꯛꯆꯥꯡ ꯑꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯐꯪꯏ ꯍꯥꯏꯗꯨꯅ ꯕ꯭ꯔꯦꯁꯂꯦꯠ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ ꯑꯗꯨꯒ ꯅꯨꯄꯥꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯦꯗꯥꯝ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯃꯦꯗꯥꯝ ꯁꯔꯂꯤꯅ ꯁꯤꯕꯗꯨ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗꯒꯤ ꯚꯤꯟꯁꯤꯅ ꯃꯥꯒꯤ ꯖꯨꯅꯤꯌꯔ ꯁꯥꯕꯨꯗ ꯈꯨꯗꯛꯇ ꯁꯥꯏꯕꯔ ꯁꯦꯜꯗ ꯐꯣꯟ ꯇꯧ ꯍꯥꯏꯔꯒ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯁꯇ꯭ꯌꯅꯥꯊꯟꯅ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯥꯅ ꯍꯪꯈꯤꯕ ꯀꯦꯁ ꯐꯥꯏꯜ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯇꯨ ꯐꯣꯟꯗ ꯍꯥꯏꯔꯛꯂꯤ ꯁꯔ ꯀꯦꯁ ꯐꯥꯏꯜ ꯑꯗꯨ ꯑꯩꯅ ꯊꯦꯡꯅꯔꯦ ꯁꯔꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯁꯥꯏꯃꯟ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯆꯔꯆꯀꯤ ꯀ꯭ꯔꯣꯁ ꯍꯨꯔꯥꯜꯂꯒ ꯃꯥꯡꯈꯤꯕꯅꯤ ꯁꯔ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯡꯈꯤꯕ ꯗꯦꯠ ꯑꯗꯨꯅ 1996 26 ꯑꯥꯒꯁꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯍꯥꯏꯕꯗꯤ ꯕꯦꯅꯤꯇꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯗꯦꯠ ꯑꯗꯨꯒ ꯁꯥꯏꯃꯟ ꯃꯥꯡꯈꯤꯕ ꯗꯦꯠ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯗꯨꯒ ꯁꯇ꯭ꯌꯅꯥꯊꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯔ ꯁꯥꯏꯃꯟ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯦꯁ ꯑꯃꯁꯨ ꯂꯩ ꯀꯦꯁ ꯑꯅꯤꯁꯤ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯂꯩꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯑꯇꯣꯞꯄ ꯀꯦꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯇ꯭ꯌꯅꯥꯊꯟꯅ ꯃꯦꯊ꯭ꯌꯨꯗ ꯋꯥꯔꯤ ꯂꯤꯔꯛꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯇꯥꯍꯟꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ IPS ꯚꯥꯁꯀꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯇꯥꯍꯜꯂꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ IPS ꯚꯥꯁꯀꯔꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯋꯥꯡꯕ ꯖꯥꯇꯤꯒꯤ ꯅꯨꯄꯤꯃꯆꯥ ꯕꯦꯅꯤꯇꯥꯒ ꯑꯅꯦꯝꯕ ꯖꯥꯇꯤꯒꯤ ꯅꯨꯄꯥꯃꯆꯥ ꯁꯥꯏꯃꯟꯒ ꯅꯨꯡꯁꯤꯅꯔꯒ ꯃꯕꯥꯅꯤ ꯆꯦꯟꯁꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯏꯃꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯔꯆꯇꯒꯤ ꯀ꯭ꯔꯣꯁ ꯍꯨꯔꯥꯜꯂꯒ ꯃꯥꯡꯈ꯭ꯔ ꯃꯇꯨꯡ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯕ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯤꯍꯥꯠꯁꯤꯡ ꯑꯁꯤ ꯆꯠꯊꯔꯝꯒꯅꯤ ꯍꯥꯏꯔꯨꯕꯗ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯔꯣꯏ ꯑꯩꯈꯣꯏꯗ ꯏꯚꯤꯗꯦꯟꯁ ꯄ꯭ꯔꯨꯐ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯃꯤꯍꯥꯠ ꯑꯁꯤ ꯁꯥꯏꯃꯟꯅ ꯇꯧꯕ ꯅꯠꯇꯦ ꯁꯔ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯟꯗꯟꯗ ꯗꯥꯛꯇꯔ ꯇꯝꯕꯤ ꯆꯠꯈꯤꯕꯤ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯁꯔ ꯍꯥꯏꯕ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯚꯤꯟꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔ ꯑꯩꯈꯣꯏꯅ ꯔꯤꯀꯣꯚꯔ ꯇꯧꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯦꯗꯚꯣꯀꯦꯠ ꯖꯌꯁꯪꯀꯔꯒꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯃꯣꯛꯇꯒꯤ ꯑꯟꯀ꯭ꯂꯦꯝ ꯑꯣꯏꯕ ꯕꯣꯗꯤ ꯑꯃꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯃꯁꯨ ꯐꯪꯏ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤꯅ ꯗꯥꯛꯇꯔ ꯁꯔꯂꯤꯒꯤꯅꯤ ꯍꯥꯏꯔꯛꯂꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯇꯋꯥꯔ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯗꯥꯛꯇꯔ ꯁꯔꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯐꯪꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯇꯋꯥꯔ ꯂꯣꯀꯦꯁꯟꯒꯤ ꯗꯤꯇꯦꯜꯁ ꯑꯗꯨꯁꯨ IPS ꯚꯥꯁꯀꯔꯗ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯚꯤꯟꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯗꯥꯛꯇꯔ ꯁꯔꯂꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯤꯕ ꯈꯪꯗꯦ ꯃꯍꯥꯛꯀ ꯐꯣꯟ ꯐꯥꯎꯅꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯃꯍꯥꯛꯇꯣ ꯃꯤꯅ ꯐꯥꯈꯤꯕ ꯅꯠꯇꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯔꯥꯡꯒꯤꯗꯃꯛ ꯐꯥꯕꯅꯤ ꯍꯥꯏꯔꯛꯂꯤ ꯍꯥꯏꯕꯗꯤ ꯗꯥꯛꯇꯔ ꯁꯔꯂꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯥꯗꯨꯅ ꯊꯧꯈꯤꯕꯗꯨ ꯃꯥꯏꯀꯦꯜꯅꯤ ꯑꯗꯨꯒ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯀꯦꯜꯅ ꯗꯥꯛꯇꯔ ꯁꯔꯂꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯈꯤ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ IPS ꯚꯥꯁꯀꯔꯗꯤ ꯃꯀꯣꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤ ꯚꯤꯟꯁꯤꯅ ꯍꯥꯏꯕꯗꯅ ꯗꯥꯛꯇꯔ ꯁꯔꯂꯤꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯄꯥꯅ ꯍꯥꯏꯕꯗꯅ ꯕꯦꯅꯤꯇꯥꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅꯗꯤ ꯑꯅꯤꯃꯛ ꯆꯨꯝꯃꯤ ꯁꯔ ꯃꯔꯝꯗꯤ ꯁꯔꯂꯤꯁꯨ ꯕꯦꯅꯤꯇꯥꯅꯤ ꯕꯦꯅꯤꯇꯥꯁꯨ ꯁꯔꯂꯤꯅꯤ ꯍꯥꯏꯔꯒ ꯐꯣꯇꯣ ꯑꯅꯤ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯅꯤꯁꯤ ꯑꯃꯅ ꯏꯟꯗꯤꯔꯥꯅ ꯄꯤꯔꯛꯈꯤꯕ ꯕꯦꯅꯤꯇꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯐꯣꯇꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯣꯇꯣ ꯑꯃꯅ ꯃꯥꯏꯀꯦꯜꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯕꯦꯅꯤꯇꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯝꯒꯗꯕ ꯁꯛꯐꯝ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯕꯦꯅꯤꯇꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯝꯒꯗꯕ ꯁꯛꯐꯝ ꯑꯁꯤ ꯗꯥꯛꯇꯔ ꯁꯔꯂꯤꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯁꯔꯂꯤ ꯑꯣꯏꯔꯤꯕꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯕꯦꯅꯤꯇꯥ ꯑꯣꯏꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯄ꯭ꯔꯃꯥꯟ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯕꯦꯅꯤꯇꯥ ꯑꯣꯏꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯔꯂꯤ ꯑꯣꯟꯊꯣꯔꯛꯄꯒꯤ ꯈꯕꯔꯒꯤ ꯆꯦ ꯃꯆꯦꯠ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ IPS ꯚꯥꯁꯀꯔꯗ ꯌꯦꯡꯍꯜꯂꯤ ꯑꯗꯨꯒ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯕꯦꯅꯤꯇꯥ ꯍꯥꯏꯕꯗꯤ ꯗꯥꯛꯇꯔ ꯁꯔꯂꯤꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕꯗ ꯑꯍꯥꯟꯕꯗ ꯗꯥꯛꯇꯔ ꯁꯔꯂꯤꯗꯨ ꯃꯍꯥꯛꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯝꯂꯕꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯌꯥꯖꯔꯛꯂꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯃꯁꯨ ꯃꯍꯥꯛꯅ ꯄꯔꯐꯦꯛꯠ ꯀ꯭ꯔꯥꯏꯝ ꯑꯣꯏꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯍꯥꯠꯈꯤꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯍꯥꯛꯀꯤ ꯔꯤꯚꯦꯟꯁ ꯂꯃꯟ ꯈꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯁꯤꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯔꯥꯖꯟ CI ꯁꯣꯃꯟ ꯅꯥꯌꯔ ꯑꯗꯨꯒ ꯑꯦꯗꯚꯣꯀꯦꯠ ꯖꯌꯁꯪꯀꯔ ꯑꯁꯤ ꯀꯔꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯃꯔꯤꯁꯨ ꯂꯩꯅꯗꯅ ꯃꯍꯥꯛꯅ ꯍꯥꯠꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯨ ꯃꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯗꯥꯛꯇꯔ ꯁꯔꯂꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯑꯃ ꯂꯣꯟꯅ ꯆꯪꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯥꯛꯀꯣ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯏꯀꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯥꯏꯀꯦꯜꯕꯨ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯟꯅ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤ ꯗꯤꯇꯦꯜꯁ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯊꯤꯜꯂꯨꯕ ꯃꯇꯝꯗ 1984ꯒꯤ ꯄꯣꯂꯤꯃꯂꯥ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯗꯨ ꯊꯦꯡꯅꯔꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯆꯤꯡꯅꯔꯛꯇꯨꯅ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯊꯤꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯁꯔꯂꯤꯒꯤ ꯃꯄꯥ ꯃꯃꯥ ꯁꯤꯈꯤꯕ ꯃꯇꯝꯗꯁꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇ ꯍꯥꯔꯠ ꯑꯦꯇꯦꯛ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯔꯥꯖꯟ ꯁꯣꯃꯟ ꯅꯥꯌꯔꯅ ꯁꯤꯈꯤꯕꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯁꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯣꯏꯅ ꯏꯔꯤ ꯑꯗꯨꯒ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯈꯤꯕ ꯐꯥꯗꯔ ꯕꯦꯅꯦꯠ ꯏꯁꯥꯛꯀꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇꯁꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯏꯔꯤ
ꯃꯗꯨꯗ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯁꯔ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯑꯁꯤꯕꯁꯤꯡꯒꯤ ꯄꯣꯁ ꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯉꯥꯛꯇ ꯂꯥꯛꯂꯕꯅꯤꯅ ꯁꯤꯔꯤꯌꯦꯜ ꯀꯤꯂꯤꯡꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯦꯁ ꯑꯥꯏ ꯁꯥꯃꯨꯅ ꯚꯤꯟꯁꯤꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯔꯨꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨ ꯄꯤꯔꯛꯂꯤ ꯑꯗꯨꯒ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯗꯤ ꯁꯤ ꯑꯥꯏ ꯅꯥꯌꯔ ꯑꯦꯗꯚꯣꯀꯦꯠ ꯖꯌꯁꯪꯀꯔ ꯑꯗꯨꯒ ꯐꯥꯗꯔ ꯕꯤꯅꯦꯠ ꯃꯈꯣꯏ ꯂꯣꯏꯅꯃꯛ 1995-96ꯀꯤ ꯕꯦꯁꯃꯦꯟ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ ꯃꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯁꯦꯅꯤꯌꯔ IPS ꯚꯥꯁꯀꯔꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯔꯤ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯗꯥꯛꯇꯔ ꯁꯂꯤꯅ ꯃꯔꯣꯟ ꯆꯨꯝꯗ꯭ꯔꯤꯕ ꯃꯈꯩ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯈꯥ ꯆꯠꯊꯕ ꯌꯥꯔꯣꯏ ꯃꯍꯥꯛꯄꯨ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯐꯖꯅ ꯇꯧ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯕ ꯑꯗꯨꯗ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯁꯔ ꯔꯥꯖꯟ ꯍꯥꯠꯇꯣꯛꯂꯒ ꯌꯥꯜꯂꯝꯂꯤꯕ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯀ ꯊꯤꯖꯤꯜꯂꯨꯕ ꯆꯨꯝꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯏ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯦꯛ ꯑꯍꯧꯕꯗ ꯉꯥꯃꯤ ꯃꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯁꯔ ꯃꯐꯝ ꯑꯁꯤ ꯇꯧꯈꯥꯏꯗꯨꯅ ꯌꯦꯡꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯚꯤꯗꯦꯟꯁ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ IPS ꯚꯥꯁꯀꯔꯅꯗꯤ ꯃꯦꯊ꯭ꯌꯨ ꯖꯒꯥ ꯑꯁꯤ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯖꯒꯥꯅꯤ ꯃꯐꯝ ꯑꯁꯤ ꯇꯧꯊꯣꯛꯂꯨꯔꯕꯗꯤ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯗ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯁꯔ ꯆꯍꯤ 15 ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕꯅꯤ ꯃꯁꯤ ꯇꯧꯈꯥꯏꯕꯗ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯣꯏ ꯇꯧꯈꯥꯏꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯧꯈꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯥꯏꯃꯟꯅ ꯆꯍꯤ 15 ꯃꯃꯥꯡꯗ ꯍꯨꯔꯥꯟꯈꯤꯕ ꯀ꯭ꯔꯣꯁ ꯑꯗꯨ ꯖꯒꯥ ꯑꯗꯨꯗꯒꯤ ꯐꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯚꯤꯟꯁꯤꯅ ꯗꯥꯛꯇꯔ ꯁꯔꯂꯤꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯃꯈꯥ ꯆꯠꯊꯔꯤ ꯅꯨꯄꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯃꯔꯣꯟ ꯆꯨꯝꯗꯦ ꯍꯥꯏꯗꯨꯅ ꯗꯥꯛꯇꯔ ꯁꯔꯂꯤꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯔꯨꯕꯗꯨꯗ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯐꯨꯈꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯤꯗꯣ ꯑꯩꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯚꯤꯟꯁꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯕꯨꯡꯅꯆꯤꯡꯕ ꯂꯣꯏꯅ ꯍꯥꯠꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯍꯥꯠꯂꯤ ꯑꯦꯗꯚꯣꯀꯦꯠ ꯖꯌꯁꯪꯀꯔ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯁꯥꯏꯃꯟ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯚꯤꯟꯁꯤꯅ ꯃꯥꯗꯤ ꯆꯍꯤ 15 ꯃꯃꯥꯡꯗ ꯆꯔꯆꯇꯒꯤ ꯀ꯭ꯔꯣꯁ ꯍꯨꯔꯥꯜꯂꯒ ꯂꯣꯠꯈ꯭ꯔꯕꯅꯤ ꯃꯗꯨ ꯇꯥꯕꯗ ꯗꯥꯛꯇꯔ ꯁꯔꯂꯤꯅ ꯑꯦꯗꯚꯣꯀꯦꯠ ꯖꯌꯁꯪꯀꯔꯒꯤ ꯋꯥꯐꯝꯗ ꯑꯃꯅꯤ ꯅꯪꯅ ꯍꯥꯏꯕꯗꯨ ꯃꯥꯟꯅꯗꯦ ꯍꯥꯏꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯁꯥꯏꯕꯔ ꯁꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯖꯒꯅꯤꯁꯅ ꯚꯤꯟꯁꯤꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯇꯨꯅ ꯃꯦꯗꯥꯝ ꯑꯩꯈꯣꯏꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯛꯂꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯚꯤꯟꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯅꯅꯕ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕ ꯅꯨꯄꯥ ꯑꯃꯅ ꯎꯄꯨ ꯑꯃ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯦꯗꯚꯣꯀꯦꯠ ꯖꯌꯁꯪꯀꯔ ꯌꯥꯎꯔꯝꯃꯤ ꯃꯗꯨꯗ ꯑꯦꯗꯚꯣꯀꯦꯠ ꯖꯌꯁꯪꯀꯔꯅ ꯑꯩꯕꯨ ꯃꯈꯥ ꯇꯥꯅ ꯐꯨꯕꯤꯔꯒꯅꯨ ꯑꯩ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯖꯔꯒꯦ ꯍꯥꯏꯔꯒ ꯋꯥꯔꯤ ꯈꯔ ꯂꯤꯊꯣꯔꯛꯂꯤ ꯕꯦꯅꯤꯇꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ 1996ꯀꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 23 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯦꯗꯚꯣꯀꯦꯠ ꯖꯌꯁꯪꯀꯔ CI ꯁꯣꯃꯟ ꯅꯥꯌꯔ ꯑꯗꯨꯒ ꯕꯦꯅꯤꯇꯥꯒꯤ ꯃꯕꯨꯡ ꯐꯥꯗꯔ ꯕꯦꯅꯤꯇꯥꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯃꯥꯂꯥꯗ ꯆꯠꯈꯤꯕꯅꯤ ꯅꯨꯡꯗꯥꯡꯗꯨꯗ ꯁꯥꯏꯃꯟꯕꯨ ꯃꯈꯣꯏꯅ ꯎꯈꯣꯡ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯕꯦꯅꯤꯇꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯄꯨꯟꯗꯨꯅ ꯂꯩꯕ ꯁꯥꯏꯃꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯕꯦꯅꯤꯇꯥꯒꯤ ꯃꯃꯥꯅ ꯁꯥꯏꯃꯟꯗ ꯆꯥꯛ ꯏꯟꯕꯤꯔꯤ ꯆꯥꯎꯅꯦ ꯀꯤꯒꯅꯨꯅꯦ ꯅꯪꯗꯤ ꯈꯪꯂꯔꯣꯏ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯏꯃꯥꯁꯨ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯪꯒꯤ ꯏꯃꯥꯗꯨ ꯄꯥꯝꯂꯛꯄꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯗꯣ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯈꯤꯕꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯏ ꯑꯣꯔꯒ ꯁꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯁꯥꯏꯃꯟꯗ ꯆꯥꯛ ꯏꯟꯅꯩꯅ ꯃꯥꯒꯤ ꯃꯃꯥ ꯍꯥꯠꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯅ ꯂꯤꯔꯤ ꯑꯗꯨꯒ ꯕꯦꯅꯤꯇꯥꯒꯤ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯤꯒꯅꯨ ꯅꯪꯒꯤ ꯆꯥꯛꯇꯗꯤ ꯑꯩ ꯍꯨ ꯀꯩꯁꯨ ꯍꯥꯞꯇꯕꯅꯤ ꯁꯥꯏꯃꯟ ꯕꯦꯅꯤꯇꯥꯗꯣ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗꯨ ꯃꯥ ꯌꯥꯔꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯦꯅꯤꯇꯥꯒꯤ ꯀꯥꯗꯨ ꯃꯩ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯕꯦꯅꯤꯇꯥꯒꯤ ꯀꯥꯗꯨ ꯇꯝꯅ ꯆꯪꯁꯤꯟꯅꯈꯤꯕꯅꯤ ꯑꯗꯨ ꯃꯈꯣꯏꯅ ꯕꯦꯅꯤꯇꯥꯒꯤ ꯀꯥ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯩ ꯆꯥꯛꯂꯤꯕ ꯕꯦꯅꯤꯇꯥꯒꯤ ꯀꯥꯗꯨꯗ ꯕꯦꯅꯤꯇꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯥꯏꯃꯟꯁꯨ ꯄꯨꯟꯗꯨꯅ ꯂꯩꯍꯧꯕ ꯖꯒꯥꯗꯨꯗ ꯄꯨꯟꯗꯨꯅ ꯂꯩꯔꯝꯗꯕꯗꯒꯤ ꯃꯕꯥꯅꯤꯃꯛ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯒ ꯕꯦꯅꯤꯇꯥꯒꯤ ꯃꯃꯥꯅ ꯃꯍꯥꯛꯁꯨ ꯇꯥꯟꯅꯕ ꯌꯥꯎꯔꯝꯕꯒꯤꯗꯃꯛ ꯔꯥꯖꯟꯕꯨ ꯀꯧꯊꯣꯛꯇꯨꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯅꯕ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯔꯥꯖꯟ ꯑꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯦꯛ ꯑꯍꯧꯕ ꯁꯤꯟꯗ ꯑꯦꯛꯇꯔ ꯔꯕꯤ ꯕꯔꯃꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗꯅ ꯔꯥꯖꯟ ꯑꯗꯨꯒ ꯕꯦꯅꯤꯇꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯇꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯒ ꯕꯦꯅꯤꯇꯥꯒꯤ ꯃꯕꯨꯡꯅꯦ ꯑꯦꯗꯚꯣꯀꯦꯠ ꯖꯌꯁꯪꯀꯔ ꯑꯗꯨꯒ CI ꯁꯣꯃꯟ ꯅꯥꯌꯔ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯣꯡꯒ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯂꯣꯟꯅ ꯆꯦꯜꯂꯝꯂꯤꯕ ꯕꯦꯅꯤꯇꯥꯒ ꯁꯥꯏꯃꯟꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯥꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯤꯉꯩꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯗ꯭ꯔꯥꯏꯚꯔ ꯔꯥꯖꯟꯅ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯏꯍꯥꯟ ꯍꯥꯟꯅ ꯁꯥꯏꯃꯟꯒꯤ ꯃꯀꯣꯛꯇ ꯊꯣꯝꯕꯗꯒꯤ ꯁꯥꯏꯃꯟ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤꯕꯅꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯕꯦꯅꯤꯇꯥꯕꯨ ꯐꯥꯗꯨꯅ ꯄꯨꯊꯣꯛꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯔꯥꯖꯟꯅ ꯐꯝꯊꯔꯒ ꯅꯨꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯁꯥꯏꯃꯟꯒꯤ ꯃꯀꯣꯛꯇ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯕꯦꯅꯤꯇꯥꯒꯤ ꯃꯃꯥꯅ ꯍꯌꯦꯡ ꯁꯥꯏꯃꯟ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯅ ꯊꯦꯡꯅꯔꯛꯇꯅꯕ ꯊꯕꯛ ꯇꯧꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯖꯟꯅ ꯒꯥꯔꯤꯗꯒꯤ ꯊꯥꯎ ꯂꯧꯊꯣꯛꯂꯒ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯁꯥꯏꯃꯟꯒꯤ ꯃꯁꯥꯗ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯆꯨꯗꯨꯅ ꯕꯦꯅꯤꯇꯥꯒꯤ ꯃꯃꯨꯠꯇꯨꯗ ꯍꯥꯠꯈꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯁꯥꯏꯃꯟ ꯍꯥꯠꯂꯤꯕꯁꯤ ꯗ꯭ꯔꯥꯏꯚꯔ ꯔꯥꯖꯟꯅꯅꯤ ꯑꯗꯨꯒ ꯑꯦꯗꯚꯣꯀꯦꯠ ꯖꯌꯁꯪꯀꯔ CI ꯁꯣꯃꯟ ꯅꯥꯌꯔ ꯑꯗꯨꯒ ꯕꯦꯅꯤꯇꯥꯒꯤ ꯃꯕꯨꯡ ꯕꯦꯅꯦꯠ ꯏꯁꯥꯛꯁꯨ ꯆꯦꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯦꯗꯚꯣꯀꯦꯠ ꯖꯌꯁꯪꯀꯔꯅ ꯁꯥꯏꯃꯟ ꯍꯥꯠꯄ ꯃꯇꯝꯗꯨꯗ ꯃꯈꯣꯏꯗꯤ ꯌꯨ ꯉꯥꯎꯍꯟꯕꯅ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯇꯁꯦꯡꯅ ꯈꯪꯍꯧꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯐꯛꯂꯥꯡꯗ ꯎꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯚꯤꯟꯁꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯄ꯭ꯂꯦ ꯇꯧꯍꯟꯕ ꯃꯇꯝꯗ
Haiba jaga sini mana khangraba jagani. Haibadi mapana jail da chako unaba lapagi video du arta halan ki padupi machadu unaba chatpa matabda tena ki jaga adu ni khalapati mak mafam da yamna thuna laki. Haiba mafam asidi maki nupa sidhan ki drama theater ni aduga mafam asida mak yamna toina su lakrabani. Maki nupa sidhan bu kau duna lakpa matabda sidhan di laramti aduga haiba jaga adu changkin duna yenglu matabda upodu manungda advocate Jay Sagri hakchang lairamba tenglaki. Aduna mana SI sabuda phone tawduna kudaka timpuduna lalo ai asiba hakchang thengnare haiduna phone hek thamkibaga lukham lomdagi kanago mamna tharakbadagi Vincy mamoduda wan takre. Jay Sagri hakchang phongliba jaga asi maki nupagi theater dani. Aduga mana phone langkai ki matamdasu maki nupana nangi phone hek tawrokpa ngambai base myat basi yam nanga lerabani nang chekshilo su haikibani. Adu iba tarabadi asemu mihad basi Dr. Sally oigadoribra natragana atopa kana ngaki matungda sungsoi soidana khangbirakani. Masigi matungdana pauda chai kun mangai mangda charastagi sanai grocery laga lotke bini haiba saibana du sanai grocery no oiramdre mabu kanawong karana hatok piraga mongonda maran pisat bani haiduna pau sandoropagi video adu Mathew Abhraham na Sally da yengali madu ubada mamitagi mabi taraduna aigi punsigi pandam phangle. Ibu pabiro ai mihatpani haiduna case asi matang se close tawsinbiro haibudu Mathew Abhraham na yaramde. Mathew Abhraham na makat taraduna Simon grocery bai case du mai lena maki mananupa Solomon police na phagatkibani. Aduga numit kharani matungda Solomon bu nanga bail pikibani. Aduga nanga London Dr. Tambu chatpa matamda nanga thangana flight phaminakiba nupa Solomon adu kadai lekrabagi haina hanglapi. Wangalu tabada Dr. Sally momon tawraduna haukiba thodokra ningchinglali. Simon mapunduna thamma matam aduga magi kada mai chalale haibadu manga senkiba plan oiduna lemki. Magi ka mai chalale haibaduda mayam loina chenjilakpa tanjaduda Simon gi mananupa Solomon chenjilaktuna punduna leba mayamba Simon mu thadolaga baintaga mabani lona chelankibani. Adubu laibaktibadi baintagi momong Bennett ambusu magi mamanabasingna makoyani bu phaki. Matamududa apikpa ngang oiriba Solomon na mayam sigadore haiba tanjaduda mayambu kanbina bugidama mahangna matamaduda CI oiduna lema Mathew Abhraham gi manaka chelaktuna haijakibani. Adubu haiba numina sida Mathew Abhraham na maki machanupi Vincy masa ngamlaktaduna emergency da hospital ta pukhatnama chenama numina du oikibani. Machanupi pukhatnama laknari ngaida Solomon magi mayam hatkadore haina haijabadu tasanandana machanupi puduna hospital da chatkibani. Aduga somdana police team na advocate Jay Sagri hakchang lakhotpa lakpaduda magi hakchang nulei khara chatholaga Vincy gi nupa sidhanchu makhom makut punchulaga tamthina phuru huntola matkhenarki haibadi miyarasi Vincy gi nupa sidhana din natre. Aduga Mathew Abhraham na Dr. Sally da investigation tawingi tanjaluda phone ama laklami. Haiba phone asi private number ni aduga nachanupibu hingna phanglingabadi aina haiba jaga asi law haidra phone tawrokpa oiramki. Aduga phone tawroklibu nupa asina Solomon. Dr. Sally gi nusinesa nupa Simon gi wanang nupa Solomon oidra leramki. Aduga Vincy bu phadra puki basisu Solomon oidra leramki. Ngasidagi chai kun mangai mangda mahangna Mathew Abhraham da haijakibu tabiramba tanabadi magi mayama siramlu haina mahanga thajai. Marmaduna magi mayama siba matamda Mathew Abhraham amasung magi machanupi Vincy ju chene haiduna Solomon khanbagi makoi mathaka laman kumna honaribani. Hojik Mathew Abhraham amasung Michael mahana koriba jaga pulimalagi charasadu lakli. Aduga Solomon di mak lakpa phomduna ngaiduna leramki. Abhraham na ma hek yoropaka machanupi Vincy kadaida leibage haina hangmaduda tawthokpa kuidriba bohmom amada khut thilappadagi machanupi du mafamada phamjilamba tare khanduna makut nama yadraba Abhraham na mafamada khotokna honabaduda Solomon mongonda attack tawba horki. Mabani yamna kanna phunaba horki. Abhraham na ngamduna haiba jaga adu khotoktuna yenglu matamda machanupi de leremdre sumnagi phi mantiram khak leramki. Haibadi machanupi Vincy mafamada phomjinba natte magi machanupi Vincy di mamang leiba ka adu manungda makhom mukut punchindana maya machinchu menchilaga ka manungda gas kapsindana mai thajandana hatokna honari. Machanupi Vincy ka adu lere khanglakpadagi Mathew Abhraham na makhomduda prapap chanchindana machanupi kannam honari. Aduga Mathew Abhraham da Solomon attack amuk chatharakpadagi mabani amuk yamna kanna phunari. Aduga tandasita Michael chalantuna Solomon da nongmai nambadagi Abhraham na machanupi kanba ngamai. Adubu luribadi thangnama mikupta Solomon na mongoda namliwa nongmai adu mulaga Michael da namduna Michael bu nongmai na kaptuna happy honari. Maduda Mathew na nang Michael bu thadokpiyo nangna nungsidriba nangna sauningniba aibu oina halu haibaduda Solomon na nangdi siba yade aina ai nangnaba mi loina sikhraga chana khangogumna nangchu nangi nachanasu singsi sikhra matung maika adu karam tawbai khanghangadoribani haiduna nongmai adu kapke taw mikup aduda Mathew Abhraham na chakogi thang adu sinaduna mapu puksepta thinduna
ꯁꯣꯂꯣꯃꯟꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝꯅ ꯁꯣꯂꯣꯃꯟꯕꯨ ꯍꯥꯠꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯚꯤꯟꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯌꯧꯊꯣꯛꯏꯕ ꯃꯥꯏꯀꯦꯜ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕ ꯃꯊꯧ ꯑꯣꯏꯅ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯦꯊ꯭ꯌꯨ ꯑꯕ꯭ꯔꯥꯍꯝ ꯁꯣꯂꯣꯃꯟ ꯍꯥꯠꯂꯨꯕꯒꯤ ꯃꯔꯥꯜ ꯂꯣꯏꯔꯗꯨꯅ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯣꯛꯄ ꯂꯥꯛꯂꯝꯂꯤꯕꯁꯤ ꯃꯥꯏꯀꯦꯜꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯚꯤꯟꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯨ ꯄꯨꯟꯅ ꯑꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯄꯥꯕꯨ ꯎꯖꯕꯗꯨꯗ ꯚꯤꯟꯁꯤꯅ ꯃꯄꯥꯕꯨ ꯆꯦꯟꯁꯤꯜꯂꯒ ꯀꯣꯟꯁꯤꯟꯖꯔꯒ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯑꯃꯠꯇ ꯎꯅꯒꯦꯁꯨ ꯍꯥꯏꯕꯤꯗꯦ ꯐꯣꯟ ꯀꯣꯜꯁꯨ ꯑꯃꯠꯇ ꯇꯧꯕꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯀꯞꯆꯔꯤ ꯃꯆꯥꯅꯨꯄꯤ ꯚꯤꯟꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯅꯕꯥꯅꯤꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯔꯤ ꯃꯃꯤꯡ ꯊꯣꯜꯂꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯚꯤꯟꯁꯤꯅ ꯖꯨꯅꯤꯌꯔ ꯑꯕ꯭ꯔꯥꯍꯝ ꯊꯣꯜꯂꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄꯒ ꯂꯣꯏꯅꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯍꯥꯏꯕꯗꯤ ꯃꯥꯏꯀꯦꯜꯒꯤ ꯃꯃꯥ ꯁꯨꯖꯟꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ ꯉꯁꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯕ ꯂꯩꯔꯕꯁꯨ ꯀꯥꯡꯄꯤꯅꯕ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯇꯨꯡꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯨꯚꯤꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯟꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯍꯌꯨꯝ ꯁꯤꯗꯕ